Welcome back mayam ngasi su manga movie review na action drama category da sanba South Indian film ama amuk puduna lakchari film asigi maming Vettaiyan film asi 2024 gi October 10 da release tawkhibani film asi na phangkhiba rating sing di IMDb da 10 gi manung da 7 Rotten Tomatoes da 81% gi fresh rating phangi film asigi director Gnanavel writer na Gnanavel amadi B kiruthika Film asi da maru eba saktam langliba singdi SP Adiyan ki saktam da Rakinikanth SP Adiyan ki loina bi Thara ki saktam da Manju warrier battery haraga su khangnaba cyber patrick ki saktam da Faasil Saranya ki saktam da Dushara Vijayan Roopa Kiran ki saktam da Ritika Singh Justice Dr. Sathyadev ki saktam da Amitabg Bachchan film asi ki main villain oiriba Natraj Shanmugam ki saktam da Rana Dahhubati Film asi explain tawo matam da soki balan ki bayar basu mayam na ngakpiyo film asi ge hek hauba sinda NPA habadi National Police Academy da Justice Dr. Sathyadev na police mayam da lecture pi bagi sinna du ulai Sathyadev na harai East India Company haina sanglakhiba British singna India macha singbu makhoina minai nai thang oina sijana duna laibak asi bu moina panduna moina tawningbata tawkhibani masi mayamna loina khangnaraba wafamni adubu hariba sigi mamang da laibak si kamdawramba jano haibadu khannaba chungani ningthau palingai matamdadi achumba wayal haibase mipum khuding da phangamba natte mipum khuding mahai masing phanghanba haibajisu oithoklamde 1813 Charter of Education amadi 1834 Law Commission hariba ani sigi matungina mahai tamba amadi wayal bichar haibasi amaga chamanana yengadabani hariba law ani asi India bu minai nai thang oina thambiramba British macha singduna sembirambani hauji India si maning makha tamba chahi 63 sure Indian Constitution na lairik tamba amadi wayal bichar da mipum khuding makta manaba midyeng thamli di hai adubu masi taseng na thamlibra Aikoina hanada ki su khangduna laklei madudi law na kaisu mipum khuding da manaba injeng jengbide Indian citizen khuding makna Indian Constitution na piriba right adu chamana na phanghangi hairabadi mipum khuding mak mahai masing tamba amadi wayal gi oiba thabakta chamana ba right pigadabani aigi ming Sathyadev ai Bombay High Court ta chahi kunthra leiraklabani ngasi noina aingonda gi tamgadoribasi law gi matengna miyoibagi right phanghanba haibasini mathangi sinda oja nupi amana class tawringai puksepta oja adugi hakchang khara ubadu satra khana video namdu viral ohelami aduga pawda sarkar ki school asi chonglam chadre infrastructure amata su phajana semgatre aduga government school singdagi NEET amadi JEE exam phawba su masing yamdre haina discussion adu da government bu chairi mathang sinamada education minister du interview lorami interview loriba nupa aduna NEET amadi G da government school gi satra sing mai pak pangamdribasi tasengna government gi asoiba oigadoribra haina hanglami maduda education minister na angang sing pass tawnaba smart student scheme kauba ama hawdolagani hairai aduga scheme adu Tamil Nadu da han hauragani haina interview adu da hairami mathang sinda mihatpa huranba oiriba Rajesh amadi Sebastian du khut thongnaba amada SP Adiyan hale haina yaurai mathangi sinamada geng khutfu khara wa khanaduna leiri maduda battery na mayamgi sa su yeli gengi leader amana hairai Hojik yamna sathiba SP ama leirabani magi khutta aikoi mayamgi list ase criminal ni haina leikrabani mana matam amata da aikoi bu kamna bada hatkiba yai aikoi na jail changkibadi bail da muthorakpa yai adubu thawai ase mangkiba darabadi amukhan halakpa yararoi somda mu battery ga thokminarpa nupa aduna harai kaigino moina SP dugi maramda bhabna saraga pangnang da ngangni base battery na mirak narak yengduna harai moina hari base bhabna sabana te masi taseng na chumna bwafamni ID chahi train thoi surak patagi police ka yam naknarak laba mini moise category mari thona khaidok payai ahanba category mabuksil sengba aduga talent su yamna laiba police ani suba category da talent yamna laiba aduga mabuksil di sengdaba aduga police amani haina di adum chawthok jaba ahum suba category mabuksil di sengjaba adubo talent di amatta laitaba aduga mari suba category dana buksil sengdaba talent su kaimta laitaba police moina ne police department ase yonthok toise aduga category mari sigi mathakta category amaga lairi hariba asidi puksel seng batana ta tele laibagi mathakta mathangna su yamna laiba police ne moigumba police adudi lo dagi moina khalliba aduna hen loina chummi khanjaba kambuni kari torakani haibaga ngamba na te moidi logi wayel ngaidrabasu moina pamba du pharekta pangthorakani ngasai wa ngang khiba geng khutpu dugi mako adugi manakta kumare sana changdun harai aikoina yam ki basina yengna bada hena mapangal hapire nangna lepka da warep to lepu police ki di aina thokpa mayongnarge asi hairaga kumare sandu chatkre gengi leader du namu hojik thauna utpal yabagi matam natri aikoi gi thabak si hana amta loisannaba tawgisi karino masina khalli base
नाकलदा बैटरीगा लेमिनरिबा नुपादुना हाइरई मसिगी अहलसे राजेश हातखिबदगी मसासे इपा पाखले SP दो डायरेक्ट उरबदी मा फजनी बैटरी नमु कई हाइबसिदी नक्सिन्ना लैगेरा लापना लैगेरा चमानबनी अकोइबदा लैरेतंग खंगबदा अदुम कीबा फावरिबनी मतांगसिदा बैटरीना SP अदुगा कईगा सांगदमनरिबनी गेंग अदुगी लीडर अदुना मतम खरदी थाबकसि लेपकिसि हारकपदा नुपा अमना हाइरई अखोइगी थाबकसिबो गवर्नमेंटगी थाबक तौना सुटीगा थंगकिसि हाइरिबरो गेंग अदुगी लीडर अदुना मु मदुगी मीदो अखोइबु लोइसिनबा मिशन अमा संगबगी मवोंगनि माना तौरकतोइसि नंग माना हेक फंगखिबगा अदुम लोइरबनी हौजिकी नुपा अदु चुरुप अदु मई चांखलगा हाइरई नुमित मरीनिगी मनुंगदा अइना SP दो मखों मखु लोइना थुदेके तंजादुदा 4 व्हीलर अमा थौजिलक्तुना नुपा अदुदा कन्न थोमी मदुदगी नुपा अदु पाइथोक्तुना ताई मसिदा गाड़ी थौजलक्लिबा नुपा असि फिल्म सिगी हेरो ओइरबा SP अदियान दुनी SP अदियान दु उबदा ngasai बैटरी का वारी साखिबा नुपा अदुना कीदुना चंगसिलक्तुना थोंग लोनसिल्ली बैटरी ना हाइरई अइना टाइगर हाइबदो लाक्लबो महाक्तो डिपार्टमेंट की मियामना हंटर हाइनसु कौबने हौजी अदियाना गेंग कांबु अदुबु मथंग मथंग फुथरे किन्न थिनबदा मीदु फनायाम साना सानासु पाइथोई ngasai अदियाना गाड़ी न थोंखिबा नुपा अदु सेंखिबगा अदियाना मनाक्तुदा पुंदुना लैबा उसिंग अदुगी थौरीदुना नोंमैना कापदा उ मयाम अदु ओंदरकपदा तुरम्मी अदियाना मनाक चंगदुना हाइरई मी हालबगी केस तरु मी हानबा होनरबगी केस त्रातुक अमगा पुलिसना हंजिन हंजिन फारबसु नंगना शक्ति पाइरिबा अचौ असांगसिंगी खोंगदा तुरगा जेलदगी हंजिन हंजिन थोरकपनी अदुबु हुजिक्ति नंग चेनबा याररोय नुपा अदु हौगलगा चेनखि अदुबु अदियाना हाइना सिंगना तौदुना नोंमै कापदा नुपा अदु पांदुना सिरम्मी अदुगा अदियाना मचिंदा सोले सा तालबदी सा अदु अदुम सिबा ताबने हौजिक अमु ngasai फुखिबा गेंग कांगबुसिंग अदु पुलिसना पुनबा परेंग लेफल्ले मदुदा ngasai बैटरी गा लेमिनखिबा नुपा अदुना बैटरी दाइरई नंगबो पुलिसला नत्रगा हुरानबरो बैटरी ना पुलिस की मतेंग पांगबो हुरानबनी हाइना खुमलई असेंगबसु बैटरी सि हुरानबनी माहाक्सि पुलिस की इन्फॉर्मर ओइनसु लईबनी माहाक्सि कंप्यूटर गी मरमदसु यामना हाइसिंगबा मीनी महांगना हुरानबा ओइरगा पुलिस की मतेंग पांगलमलिबसिगी मरमसु होरेन सोइदना यावरकनी बैटरी दो अदियान की मनाक चंगदुन हाइरई कुमारसंदी चतख्रे नंगना खरंगना लागलमलबदी मासु यावना हाटपा यारमगदबनी नोय पुलिस की हौनबी थेंगना थेंगना हेक्ता लाई मथंगी सिंदा मलयाली एसोसिएशन ऑफ कन्याकुमारी दा SP अदियान बु ओपकी अचौबा थौरम अमा पांगथोकलमी थौरम अदुदा इसाइसु सकलमी मथंगी सिंदा अदियान दु खुंगुप काप थारी अदुगा मागी लोइनबी तारा अदु वीडियो अमा नमली महासे यूट्यूबर अमनी अदुगा कैमरामैन ओइरुबा अदुना अदियान की नेफ्यू धारानी तंजादुला पुलिस अमा लाक्तुना अदियान दा कॉलेज दा स्ट्राइक तौबदु याम कंसिलक्ले हाइरई मदुदा अदियाना पुलिस चनी चनबा सेम सारो अदुगा ट्रैफिक सिंगसु अपन बपीदनबा हाइखो हाइरई तंजादुला धाराना मनुंगदा वीडियो नमलिंग हैक तुमिन लयु हाइरई अदियाना आइखोइना सोमदा याम लुबा वा अमा खनरी अदुगा नोइना आइबु तुमिन लैनबा हाइरई धाराना अमो अंकल होइना कन्ना लाउनरगा आइखोइना करमना लाइव स्ट्रीम तौबा यादोइनो अदियाना मी लिसिंग मुंगना सोमदा लंबी थिंगदुना तौरी हाइरई मदुदा धाराना अमो सोमदासु मी लाख लाखना स्ट्रीम येंगलिबनी कमेंट सेक्शन दसु मी मयामदो अमगा अमगा अवायखुम तौनरिबनी हाइना खुमलई अदियानदु मागी नुपीदा चटलगे हरमलगा थोरई मथंग सिंदा कन्याकुमारी की मफम अमदा एजुकेशन मिनिस्टर यावबा अचौबा फंक्शन अमा तौरी फंक्शन अदुदा एजुकेशन मिनिस्टर ना स्मार्ट स्टूडेंट स्कीम हौदोपगी एजुकेशन मिनिस्टर बु थागलमी मथंग सिंदा कोर्ट अमु उलई हुजिक कन्याकुमारी पुलिस ता मी हापगी केस अमा थांगलकपगी हियरिंग तौई मदुदा SP अदियान सु लैरी मखोइना एनकाउंटर दा सीबनी हाइना तौरीबा मियोइसिंग अदुगी मरमदा हियरिंग असि तौरीबनी अदुबु पुलिस मयाम अदुना चमानबा पाखुम पिरकपदगी एनकाउंटर अदु फेक एनकाउंटर नते हाइना कोर्ट अदुना लौख्रे मथंग सिंदा अमु नेशनल पुलिस एकेडमी दा सत्यदेव ना अमु हाइरई नखोइ सिगी पुलिस मरी से मसक खंगब्रा फोटो मरी दुदा अदियान सु यावरमी पुलिस अमना सर मखोइसी मयामना थोइदो हेंदोकना खंगनरबा एनकाउंटर स्पेशलिस्ट ngaktani सत्यदेव नमु इंडिया दा पुलिस लाख करोड़ की मथक्ता लैरिबनी मयामदोगी मरक्ता अखोइना कमदौना मखोइ असि लाइना खंगलिबनो पुलिस ऑफिसर रूपा किरण नमु हाइरई याम खरबा पुलिस सिंग अदुदा यावदबा थौना अमा मखोइदा यावबगिनी मोइसी मयामना हेरो ओइना खनरिबसी यामना साथीबा क्रिमिनल सिंगबु मखोइना एनकाउंटर अटैक तौबा ngambagini सत्यदेवना अदुदी एनकाउंटर की मरुमदा मखोइना मी हारपदु हेरोनी नत्रा मी अमबु हेक्ता वायलदना मी अमना हेक्ता मी अमबु यामना साथीबा क्रिमिनल हाइना लौबसी लोगी मियेंगदा चुमब्रा पुलिस अमा ओइरबदी मोइना पाइरिबा नोंमै अदुदगी
मखोई वाखल करी खनगनी हाइबदुना हेना मरु ओइबनी वहाई असी हारगा सोमदा अध्ययन जज दा वा हाइबदु उलई महांगना हाइरिबना एनकाउंटर तौबसिगी मतांगदा लनागी ओइबा वा कइसु लेते अखोइबु डिपार्टमेंट मैजिस्ट्रेट अमदी ह्यूमन राइट कमीशन इरा सिनब होनबनी अखोइ थाबक तत्पसु याय नत्रगा जेल फाउ यौखिबा याय अदुबु अखोइ इसा सोकपा सोक्तबा नाकल अमदा थमख्रगा मियामबु सेब ओइना थंबा हाइबसिना अखोइगी पांदमनी मथंगी सिंदा नुंगदांगी सिना मुलई अदियाना चिठी अमा पारी चिठी अदु नुपी अमना थारकपनी चिठी अदु दा हारिबना इकाई खुमनजरब सर एसपी आइगी मिंग सरन्या कौजै आई पेसी पराई मिडल स्कूल दा मैथ्स की ओजा ओइना लैबनी असी हारगा चिठी दु दा हारिबा वारोल सिंग अदु मित दा ओइना ओलई सरन्या अदु आंगांग सिंग क्लास तौनबा टेबलेट सिंग दु लौथो उ हाइबदा आंगांग सिंग अदुना मोई की टेबलेट सिंग अदु अमता याद्रे हाइरई मदुरगी सरन्या ना सेमनबा तौरसि हाइरई असी हारगा सरन्या दु मपानदा थोरकपदा आंगांग सिंग फमलगा लैरंबदुदा क्लास संगद्री कईगिनो हाइबदा आंगांग अमना क्लास थोंग लोइना लोली हाइरई सरन्या ना चौकीदार अदु दोनसिलगा करीगी क्लास सो लोलिनो हाइरई हौजे क्लास अदु थोंग हांगलुबा मतमददी रूम अदुदा यामलबा गंजा मयाम अमा बोरादा पैदुना लैरमले चौकीदार अदुना हाइरई हानादी पोटसे किचन दा थमलंबनी अदुगा हंदकना पोट असी यामनबगी क्लास रूम सिदा ओइना थंबनी मथंगी सिंदा सरन्याना हेडमास्टर दा वा पुमदु तमलमी अदुबु हेडमास्टर दुना हाइरई सिगी कारबार सिदा पुलिस पॉलिटिशियन अमदी गेंग खुटपु लोइना यावरिबनी आइना कंप्लेन कया अमा थागतख्रे अदुबु करिसु कानबा फंगदे उलिबा सिनसिंग असि ngasai अध्ययन पारिबा चिठी अदुदा इरकपा सिंग अदुनी होजिक चिठी अदु पाबा लोइरे मथंगी सिंदा पुलिस स्टेशन दा अध्ययन गा बैटरी गा उनरमी अध्ययन पोतु कुमारेसन गी ओरंबसु याय अदुना कनामता दा खंगन बया दे हरे बैटरीना पुलिस ना बाव खांगदबा पोर अदुबो अदुगिदी करीमता पाखलुनो कनामता खंगलो सर अध्ययन मिट पाइना येंगबदुदा बैटरी सु सोरी हाइरई मथंगी सिंदा बैटरी दु सरयाना ओजा ओइबा मफम अदुदा लाई माना सरन्या हे उबगा हाइरई हाय बैटरी सॉरी पैट्रिक अदो मोइना दी बैटरी हाइना दुम कौवी असी हारगा बैटरी ना सरन्या दा सीएम पिरई मदुदा सरन्या ना लौदुना मुन्ना येंगलगा लैबदुदा मखा तारई लव लेटर नते मसी नंगना एसपी दा थारखिबा चिठी अदुनी अदु हाइबदगी चिठी अदु सरन्या ना लौसिलमी बैटरी ना मु नंगना नसक नमिंग लोलगा कंप्लेन तौबगे महूत फॉर्मल कंप्लेन ओइना एसपी दा डायरेक्ट तौरकले आइना नंगसे सुम ngaura jala kaina khallibani kaigumba letter asi कुमारेसन ना फंगमे खलो नंग सोइदना हाटपी खरनी मैम नंग फजै चेक्सिलो असी हारगा चिठी अदु अमु लौख्रे मथंगी सिंदा बैटरी ना सरन्यागा ngसागी क्लास तुदा चंगलई बैटरी ना बैग सिंग अदुदा ट्रैकर फिट तौरमी अदुगा अमु बैटरी ना सरन्या दा कई सब्जेक्ट ताके हारकपदा सरन्या ना मादी कंप्यूटर लौरकपनी अदुबु मफम सिदा लैब लै त्रबदगी मेस ताकपनी आईडी सेनाई दा ट्रांसफर तौबिरो हाइरिबनी हाइना खुमलई मथंगी सिंदा मु लंबी दा मखोय अनि पुन्ना थोरई बैटरी ना लंबी दा कैमरा फिट तौना तौना हाइरई कंप्यूटर साइंस सी आईगी सु याम पामजबा सब्जेक्ट नि सरन्या ना नंगदी करी सब्जेक्ट तमलई इंजीनियरिंग तमलकप्रा बैटरी ना आई त्रिबांडम दा लैबा चिल्ड्रेन्स रिफर स्कूल दा तमलई मथंग सिंदा मु बैटरी गा सरन्या गा दु ही तोंगतुना लाई बैटरी ना सरन्या दा हाइरई नंगना सेना हेक यौरपगा नंगी एड्रेस तु पिरउ सरन्या ना होय अदो नंग पुलिस ला मदुदगी बैटरी ना अमु नत्ते हुरान बनी हाइना खुमलई माकी वादु ताबदा सरन्या दु पुंगक ngakkhre अदुगा मु हाइरई नंगना कमाइना एसपी दा इखिबा चिठी दो फंगलिबा बैटरी ना पुलिस की रेकॉर्ड आईगी मिंगसे साइबर पैट्रिक हाइना लैबनी वाइसी हाइरगा पैट्रिक ना ममांगदा मीगी दुकान सिंग दा थियतपा सेल थानबा क्यूआर कोड सिंग अदु मागी क्यूआर कोड ओंथोकपदु उलई माना हुरान बगी मवोंगदु सरन्या दा वारी लीदिबनी बैटरी ना मु हाइरई आई नोंगमदी एसपी ना फाकी अदुगा माना आइसे टेलेंट जामना लै टेलेल अदु अफबरोम दा सिजनसी अदुना मागा पुना चसी हाइरकी असुमना बैटरी ना मागा एसपी गा पुनखिबगी वारी अदु लिरकबनी असम लापना सरन्या होगी खुंगंगदु यौरे मथंग सिंदा अध्ययन जाउना पुलिस मयामना स्टेशन दा वा खनबदु उदई पुलिस अमन हाइरई कुमारेसन गी ट्रक एसी छात्र अमदी टूरिस्ट सिंगदनी गंजा सिंगदु आंध्रदगी पुरकलगा केरला गी फॉरेस्ट फाउदुना लोना पुरकपनी पुलिस अमन अमु आइखोइना फना कन्ना माबु लोना सेनरबसु पाउसे हेक्टर लीक ओय अध्ययना क्राइम हाइसे कैंसर गुंबने मसी आइखोइना संदोखिदनबा कन्ना होनगदबनी नुपी पुलिस अमन अमु सर मागिदमक थाबक सुनबा लैरिबा मियोइसे लिसिंग अनिगी मथक्तनी आइखोइना मोइसिंगदो फारबसु माना अतोपा मी मयाम अमा अमु नेखिनी अध्ययना मको ओइरिबा मीदो लोइसिलबदी मखा ताबगाइदी अदुम मतोमदा लोइख्रगदबनी पुलिस अमन अमु सर कुमारेसन गिदमक तमथीबा गेंग खुटपु मयाम अमा लैख्रे
ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯨꯃꯥꯔꯦꯁꯟꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯇꯧ ꯍꯥꯏꯕꯒꯩ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ SP ꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯤꯁꯛꯁꯦ SP ꯅꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯄꯋꯥꯔ ꯑꯁꯤꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯕꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯉꯥꯡꯅ ꯂꯩꯔꯒꯨꯝꯁꯤ ꯃꯍꯥꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯃꯊꯪꯁꯤꯟ ꯑꯃꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯣꯏꯒꯤ ꯐꯣꯟꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯐꯣꯟ ꯂꯧꯁꯤꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯌꯥꯎꯔꯝꯂꯕꯗꯤ ꯄꯥꯎ ꯂꯤꯛ ꯑꯣꯏꯕ ꯊꯦꯡꯅꯕꯒꯤꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯕꯦꯇꯔꯤꯗꯨ ꯁꯔꯟꯌꯥꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯏ ꯕꯦꯇꯔꯤꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨ ꯁꯤꯖꯤꯟꯅꯔꯒ ꯉꯁꯥꯏ ꯊꯦꯠꯂꯝꯕ ꯇ꯭ꯔꯦꯀꯔ ꯑꯃꯗꯤ ꯀꯦꯃꯦꯔꯥꯗꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯕꯦꯇꯔꯤꯅ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯇꯤꯟꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯗ꯭ꯔꯣꯟ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯒꯦꯡ ꯈꯨꯠꯄꯨꯁꯤꯡ ꯑꯗꯨꯅ ꯒꯟꯖꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯁꯨ ꯑꯗꯤꯌꯥꯟꯁꯨ ꯎꯔꯝꯃꯤ ꯍꯧꯖꯤꯛ ꯗ꯭ꯔꯣꯟ ꯑꯗꯨ ꯀꯨꯃꯥꯔꯦꯁꯟꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯆꯥꯛ ꯆꯥꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯉꯁꯤꯁꯦ SPꯒꯤ ꯑꯣꯐꯤꯁꯇ ꯅꯪꯒꯤ ꯃꯔꯝꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯤꯇꯤꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯨꯃꯥꯔꯦꯁꯟꯅ ꯄꯨꯂꯤꯁꯀꯤ ꯋꯥꯕꯨ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯃꯁꯤꯒꯤ SPꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯀꯨꯃꯥꯔꯦꯁꯟ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯃꯤꯆꯝ ꯃꯌꯥꯝ ꯑꯃ ꯍꯥꯠꯇꯣꯛꯂꯒ ꯑꯗꯨꯝ SPꯗꯣ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯖꯈ꯭ꯔꯗꯕꯅꯤ ꯑꯗꯤꯌꯥꯟꯗꯨ ꯕꯦꯇꯔꯤꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯣ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯇꯤꯝ ꯃꯌꯥꯝ ꯑꯃ ꯀꯨꯃꯥꯔꯦꯁꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯑꯗꯤꯌꯥꯟꯅ ꯍꯩꯅ ꯁꯤꯡꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯍꯧꯖꯤꯛ ꯀꯨꯃꯥꯔꯦꯁꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯏ ꯒꯥꯔꯤ ꯍꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯀꯨꯃꯥꯔꯦꯁꯟꯅ ꯃꯥꯒꯤ ꯎꯀꯤꯜꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤꯒꯦ ꯍꯥꯏꯔꯛꯏ ꯀꯨꯃꯥꯔꯦꯁꯟꯅ SPꯅ ꯑꯩꯕꯨ ꯍꯥꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯏ ꯎꯀꯤꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤꯁꯨ ꯊꯣꯛꯂꯔꯣꯏ ꯃꯈꯥ ꯇꯥꯕꯗꯤ ꯀꯣꯔꯠꯇ ꯑꯩꯅ ꯐꯅꯕ ꯇꯧꯔꯒꯦ ꯃꯣꯏꯒ ꯆꯠꯃꯤꯟꯅꯔꯣ ꯑꯁꯨꯝꯅ ꯀꯨꯃꯥꯔꯦꯁꯟꯗꯨ ꯄꯨꯂꯤꯁꯀꯤ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯕꯁ ꯑꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯕꯤꯗ ꯁ꯭ꯄꯥꯏꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯄꯪꯆꯔ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯐꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯍꯜꯂꯛꯏ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯅꯤ ꯏꯪꯒꯤꯠ ꯇꯧꯅꯩ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯃꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯃꯅ ꯀꯨꯃꯥꯔꯦꯁꯟ ꯆꯦꯟꯈꯤꯅꯨ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯀꯨꯃꯥꯔꯦꯁꯟꯗꯨ ꯆꯦꯟꯗꯅ ꯂꯩꯔꯤꯕꯅꯤ SI ꯔꯥꯖꯦꯟꯗ꯭ꯔꯅ ꯄꯣꯁꯁꯤꯡꯗ ꯑꯦꯂꯔꯠ ꯂꯩꯌꯨ ꯀꯨꯃꯥꯔꯦꯁꯟꯗꯨ ꯄꯨꯂꯤꯁꯇ ꯑꯦꯇꯦꯛ ꯇꯧꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯕꯦꯀꯤꯡ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯑꯁꯣꯝ ꯀꯣꯔꯠ ꯃꯅꯨꯡꯗꯁꯨ ꯂꯣꯏꯅ ꯇꯥꯔꯤ ꯀꯨꯃꯥꯔꯦꯁꯟꯗꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯟꯅꯔꯦ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ SP ꯑꯗꯤꯌꯥꯟꯅ ꯐꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄꯗ ꯑꯗꯤꯌꯥꯟꯗꯨ ꯃꯥꯒꯤ ꯁ꯭ꯄꯦꯛ ꯑꯗꯨ ꯅꯥꯟꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯨꯃꯥꯔꯦꯁꯟꯗꯨ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯨꯃꯥꯔꯦꯁꯟꯗꯨ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯗꯤꯌꯥꯟꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯤꯌꯥꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯉꯥꯡꯁꯤꯡꯕు ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯍꯟꯕ ꯄꯨꯂꯤꯁꯅ ꯑꯦꯛꯁꯟ ꯍꯦꯛ ꯂꯧꯔꯨꯔꯒꯅ ꯅꯪꯅ ꯃꯤꯆꯝꯁꯤꯡꯕꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯨꯅꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯒꯤ ꯈꯨꯠ ꯆꯪꯂꯒ ꯅꯪꯁꯦ ꯃꯤꯆꯝꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯋꯥꯌꯦꯜꯗꯗꯤ ꯅꯪꯁꯦ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯅꯦ ꯀꯨꯃꯥꯔꯦꯁꯟ ꯑꯃꯨꯛ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯐꯠꯇꯕ ꯃꯤꯅꯤ ꯑꯩꯅ ꯃꯤ ꯍꯥꯠꯂꯤ ꯑꯗꯨꯒ ꯒꯟꯖꯥꯁꯨ ꯌꯣꯜꯂꯤ ꯅꯪꯅ ꯑꯩꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯅꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕ꯭ꯔꯥ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯄꯨꯂꯤꯁ ꯑꯃꯅ ꯀꯨꯃꯥꯔꯦꯁꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯛꯏ ꯑꯗꯨꯕꯨ ꯄꯥꯜꯍꯧꯗ꯭ꯔꯦ ꯀꯨꯃꯥꯔꯦꯁꯟꯅ ꯄꯟꯊꯥꯕ ꯇꯧꯗꯅ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯂꯪꯂꯛꯄꯗ ꯃꯈꯨꯠꯇ ꯄꯥꯟꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯇꯥꯔꯛꯏ ꯑꯗꯤꯌꯥꯟꯅ ꯅꯣꯡꯃꯩ ꯑꯗꯨ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯀꯨꯃꯥꯔꯦꯁꯟ ꯍꯥꯏꯔꯛꯏ ꯁꯔ ꯃꯥꯅ ꯅꯠꯇ꯭ꯔ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯕꯗꯨ ꯑꯩꯅ ꯃꯉꯣꯟꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛ 2ꯅꯤ ꯄꯤꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯎꯀꯤꯜ 3 ꯑꯃꯁꯨ ꯊꯝꯂꯤ ꯑꯗꯨꯅ ꯒꯟꯖꯥ ꯀꯔꯕꯥꯔꯁꯦ ꯅꯨꯡꯉꯥꯏꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯃꯅ ꯀꯨꯃꯥꯔꯦꯁꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤꯕꯗꯨ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯠꯀꯦꯅ ꯀꯥꯞꯂꯛꯄꯅꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒ ꯍꯧꯖꯤꯛ ꯑꯗꯤꯌꯥꯟꯗꯨ ꯀꯣꯛ ꯑꯃ ꯁꯥꯟꯅꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯨꯃꯥꯔꯦꯁꯟꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯑꯗꯤꯌꯥꯟꯅ ꯊꯥꯖꯈꯤꯗ꯭ꯔꯦ ꯑꯗꯤꯌꯥꯟꯅ ꯃꯅꯥꯛꯇ ꯂꯩꯕ ꯁꯤꯚꯤꯜ ꯁꯦꯞꯄ ꯄꯨꯂꯤꯁ ꯑꯇꯩꯗꯨ ꯏꯪꯒꯤꯠ ꯇꯧꯔꯒ ꯆꯠꯂꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯤꯌꯥꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯀꯨꯃꯥꯔꯦꯁꯟ ꯃꯣꯏꯒꯨꯝꯕ ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯦꯟꯅ ꯅꯪꯒꯨꯝꯕ ꯃꯤꯗꯒꯤ ꯁꯥꯊꯤ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯃꯣꯏꯁꯤꯗꯤ ꯍꯤꯡꯅ ꯊꯝꯂꯣꯏꯗꯕꯅꯤ ꯑꯗꯤꯌꯥꯟꯅ ꯅꯣꯡꯃꯩꯗꯨ ꯀꯨꯃꯥꯔꯦꯁꯟꯗ ꯄꯤꯔꯒ ꯉꯁꯥꯏ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯄꯨꯂꯤꯁ ꯑꯗꯨ ꯍꯥꯠꯂꯨ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯀꯨꯃꯥꯔꯦꯁꯟꯅ ꯄꯨꯂꯤꯁ ꯑꯗꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯗꯤꯌꯥꯟꯅ ꯅꯪꯅ ꯀꯩꯒꯤ ꯃꯥꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯔꯛꯏ ꯑꯗꯤꯌꯥꯟꯒꯤ ꯋꯥꯗꯨꯗ ꯀꯨꯃꯥꯔꯦꯁꯟꯅ ꯉꯛꯅ ꯁꯥꯔꯅ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ ꯑꯗꯤꯌꯥꯟꯅ ꯍꯣꯏꯅꯦ ꯑꯩꯅ ꯍꯥꯏꯕ ꯍꯥꯏꯗꯕ ꯑꯗꯨꯕꯨ ꯅꯪ ꯄꯨꯂꯤꯁ ꯑꯃ ꯅꯪꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯋꯥꯗꯨꯗ ꯀꯨꯃꯥꯔꯦꯁꯟꯅ ꯑꯗꯤꯌꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯒ ꯑꯗꯤꯌꯥꯟꯅ ꯀꯨꯃꯥꯔꯦꯁꯟꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯜꯂꯤ ꯁꯥ ꯇꯥꯜꯂꯕꯗꯤ ꯁꯥ ꯁꯤꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯗꯤꯌꯥꯟꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛꯇꯨ ꯁꯦꯜ ꯆꯥꯔꯒ ꯑꯔꯥꯟꯕ ꯇꯧꯔꯝꯕ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯁꯤꯍꯟꯕ ꯑꯗꯨꯒ ꯀꯨꯃꯥꯔꯦꯁꯟꯁꯨ ꯄꯨꯂꯤꯁꯇ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏ ꯍꯥꯏꯗꯨꯅ ꯀꯥꯞꯅꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯕ ꯌꯥꯅꯕ ꯇꯧꯔꯤꯕꯅꯤ
aduga ngasai kumaresan na sendringai asomda chele haina pau piribadu kumaresan bu hatpa yanabagini maramdi court hek yobada kumaresan du amuk achawa sangna khut yauraga soidana thadorakani khanbadagi makoina hanaba sillibani mathang sinda pawmi mayam ama yauraga ganja mayam adu mai thari Adiyan pawmi mayangi mangda wa ngangli aduga harai Kanyakumari dagi ganja asi marupang na muthatle praja miyam gi thongna aduga oja Saranya gi thongna amadi mana satra singbu yamna nungsijaba sina punmak asi mai paklibani mathangi sinda Saranya adu Adiyan gi yumda taran amadi magi cameraman dharan duga wari sari pauda education minister na Saranya bu thagatpadu su yaurai dharan na Saranya da onsilaga harai promotion di soidre maduda Saranya na harai ai kaishu sigidamak promotion di hairoida adugi mahut ai Chennai da transfer oina tawbiyu haini chitangni aina hujik khallibasi taranna karigi Chennai da satpa pamlibanu hanglai maduda Saranya na harai ai Anna University da computer science da PhD tawba pami tanja adu da Adiyan su chana thangnaba puraga changlaktuna Saranya da harai asumna punsi da kana su kidana matam pumbada leigadabani mathangi numini satra mayam ama Adiyan gi yumda lai magi nupi taran ga angang sing aduga harauna leminari aduga nakal amadana Adiyan ga Saranya ga wari sari Saranya na harai Madam si angang di yamna luna tawi Adiyan na amu tawbani aduga magi wakal ama su leijay kaigumba mama mapa na phattaba thabak ama tawba taraba madugi phattaba du macha singda hanjilli haibasi magi wakalni aina encounter ama tawbada achumba wayal di fangi adubu encounter ama tawba khuding mi amagi thawai di adumak manglibani adunani mana aikhoini gi angang laisi haiba yadribase matang sida haribasi Adiyan na achumba kitamak mi bu encounter tawraga harpadu tungda magi macha singda afaba oiroi haina khanbagi taran na angang yawan si yadribani mathang sinda Saranya du Chennai chanaba magi hanagi school gi angang sing aduga aroiba oina unarame ma chatkini haibadagi satra sing adu mathwai nungai jaramde Saranya su nungai ramde mana chalamdai matamda satra sing aduga nungsina loina khibagi saktam madu khabar da headline tawduna yaurapadu Adiyan na urammi mathang sinda Saranya du Chennai da lagle mana school gi principal da computer mari yadre yamna thuna sembiradi nungai ni herami maduda principal na ma lakpaga computer lab tu yengshin baduda ma bu thagatlammi hosiga mu ulakli basi Tamil Nadu gi state human right commission dani Adiyan ga loina na police mayam ama lairi tanja adu da Sathyadev tu changlai Sathyadev tu Adiyan da munna yengi adu khairai tawriba inquiry asida ai kashu apan ba pijaroi makha adum chathabiu asi harga Sathyadev du mafam amada famkhre mafam sida chathariba case hearing asi kumaresan hatkibagi matangdane ukil amana hairai your honor SP na court asida lana thajahan bani kumaresan du lambi da kaptuna hatpani makoina sinaraga hatpani haibasi mayek sengnaba wafamne mana senaba honai police ta attack tawi aduga madudagi ngakhongnaba kapani haibasi oidaba ngaktani just aduna ukil aduna haraliba wasing adu yaramde adogi Adiyan du Sathyadev ta yenglaga marau leba minu ama noi Sathyadev su mangak hairaga marau leba minu ama nolai mana nolibadu ataigi nate Adiyan hoina tawribadu loina khangbagini hojik just aduna Adiyan bu chatkhiba yarani harai Adiyan na thorakpada Sathyadev na harai nangi encounter adu chummi haiba yanaba just masamangna nangi defense lawyer on khre tawriba mong sidadi court ki thaudang si soidana police na muthat khragani Adiyan na court na achumba wayel puthoktabana achumba du namsin kidau saro police na oina madugi chapchaba thabak tawbada karisu kaide khalli Mr. Jers wahai si hairam laga Adiyan du thokre Sathyadev su nofet tawraga lehore mathang sinda dharma ki oiba thawram ama pangthokli aduga somda su Saranya na thorakpada mangda kanagumba ama leptuna leirambaduda masadu pakali lebliba misaktu kanano haibadi ekhoida uthokte Saranya du thongnawda lithoklaga mafam amada lotuna leikhre mabu tanaragliba midu su thirakpa lepte Saranya du Adiyan da kol hanjin hanjin tawrai adubu Adiyan du asomda dharma ki oiba thawram du yauribana magi office manungda charge thellaga thamnambaduda paikhalaktre mabu tanaragliba misaktu Saranya bu thifam khangdre adubu laibak thibadi tanja adura Saranya gi phone da gunna gi phone lai phone adu fat ka i phone la pagi makhol du da Saranya gi lepham adu khangkhre hojik Saranya adu lukham da yotum amana kanthatkre Saranya adu lengba ngamda leiringai du da muk changsilaktuna yotum aduna makhauri da kanna nansilami adudagi hanjin hanjin amuk yotum duna thomi siphatringai da Saranya bu ikai khumnaba manghalami Adiyan du hujik hanjilaglaga call back tawbada Saranya gi phone adu chatre mathangi sinda Saranya adu yumthak adu da lairiba ising tenki macha adu da tatuna sirambadu police sing laktuna lokhatli ma sibagi paudu yaurokpada Adiyan su urami madu ubada ma su thawai yamna nungairamde hujik mafam kaya da achumba wayal puthoknaba wakan mifam kaya su pangthokli
Hauzik Saranyagi aroiba mathang mangamsu pangthokre. Mathangi sinda DSP Srinivas ka loinana atopa police kharaga Tamil Nadu gi Home Minister ka unarame. Srinivas na criminal du phana ba special team ama semne harai. Maduda Home Minister na nakhoina lokhaning ba action ladu lokhalo haina ayaba piraglame. Somda somu police singa pawmi ga unarame. Police officer man harai. Noina pamli ba pawkhumadu investigation asi loiraga soidna pige. IPS Haris Kumar na makok singduna special team ama su semne. Investigation su haure athubada mihatpa du soidna pharagani. Mathangi sinamada Haris Kumar amadi Roopa Kiran du lai. Haris na sana Kiran da harai. Masinangi ahanba case natra. Maduda Kiran na hoi harai. Haris na mu angamba thakta honau harami. Hauzik amu Haris ta nupi amana Saranya gi autopsy report ki matangda tamle. Nupi aduna harai. Magi masada yam ot nairaga ikai khumnaba manghankibagi khudam phangi sir. Adubu mahak asi isingda thadaramana maram moiraga nupa gi oiba simen gi khudam jangtamdi phangdre. Mathangi sinda Haris na Saranya na oja oiramba school adugi oja singa wari sanarami. Maduda Haris na maga nungai nakhidaba miwai boyfriend gumba laikibra hangai. Oja amana harai sir maha aikhoiga tha khara khak ngai ri punba adubu maha yamna puksel sengba mathauda mabungning changbo oja amane. Hauzik Kiran na su maga loinanaba miwai singda wa kaya hangduna thijenba lepte. Miwai kaya na Saranya gi afaba wa natana atopa karisu hairakte. Mathangi sinda Pauda Saranya gi matangda yauri. Pawadu da haribana Kanyakumari da Saranya na angang da ganja yonselame haiduna police ta paw pibeduna maram moiraga encounter phawba thokibani aduna case atsi madugi angle dagi thijenbana chumgani haina yauri. Pawda yauri badu Adiyan su urami. Adiyan na Chennai gi police commissioner K Birender da phone tawraktuna case adu mabu thijenba yahonbiyu harami. Maduda Birender na harai Kanyakumari dagi police amana kamdauna Chennai gi case asi paigadabano. Masi nangi na thau natte. Adiyan na makha tage tawbaga officer aduna phone adu kakre. Hauzik amu oja mayam ma meeting tawrami. Achungba wayel phangdri phawba oja amata school da chatloi exam su amata tawroi haina oja mayam du warem narami. Mathang sinda Haris tu cyber room da changlaktuna Muruganda Saranya gi phone gi matang da update kai leiragi hanglakpada switch off adum leiri last location du school da adumang leiri harai. Aduga mathang gi sinamadana Birendra na Haris ta case adu matang da kari ahongba leire hangbada Haris na kashu thoidokpa leitri harai. Madudagi commissioner na numinini gi manungda ahongba leitrabadi naha case asidagi lokthokhiba yai haina harai. Haris tu matha sana leiringai da Roopa Kiran changaklaga Kanyakumari dagi Adiyan na case asigi matang da khangba pami haina call lai hairubada Haris na sauna mana si khanglaga kaidauge hairibano mi khuding case sigi update sum pibasi bo aikoi gi duty ro harai. Hainariba wadu tabada asomda Adiyan du call kai. Battery na harai sir ai Chennai da salubana phagadra. Adiyan na hujik chatpa yadri haina khumlai. Mathangi sinda Haris ka Kiran ga school gi computer lab ta thejinba lakpada helmet ama thengnarami. Kari manungda Kiran na Haris ta harai. Watchman duna haibada helmet tu computer gi thabak tauba nupa ama gi oiramba su yai hai. Aduga magi dukan du su school ga nakna na lei hai. Haris na helmet tu forensic ta yanghanna ba harai. Madura Kiran na yanghan ge harai. Tanjadra police ki cyber team da leiriba Murugan na Saranya gi phone du switch off hangle harai. Hauzik police team adu phone aduna switch on tawrakliba jaga adu da laklami. Maduda ngasai Saranya hatpra sijinaba YouTube aduga mobile aduga punna leirambani. Hauzik pawda Saranya hatpa misaktu police na khangba yabagi mawongda leire haina yauri. Aduga police na school ga yam naknaba mafam amasu confirm oire harai. Guna du paw yenglambadagi kadai duno chatke haiduna bekta mafi marol yomsilli. Machan nupi na kaida chattoino hangi adu su khumde. Mamana mu kaida chattoino hangbaga Haris hoi timdu thong hangdoktuna changlai. Haris na Guna bu phurami. Guna na karigi ma bu phuribano hairakpada Haris na tade pangphuda phui. Mama ga machan ga na phuribadu tongnaba hairami. Haris na Guna gi makok tu pairaga mama gi mangda insillaga macha du mihatpani hairai. Hojik Guna du phaduna pukre. Guna du police custody da numin mangani gi leinaba su haikre. Aduga magi yumda pawmi mayam ama laktuna mihatpa adugi yumni hainasu pawda happy. Hojik ma phabagi pawdu viral oire. Mathangi sinda Haris na Saranya gi phone du phaktoktuna Saranya halamdai da namkhiba video amadi photo singdu yenglaga Murugan da harai. Guna si sex addict male aduna magi social media account khudingma check taw aduga sumaina mana soankiba atopa miyoi sing leibra haibadu yengo. Mathang sinda Guna gi mamanaba amaga Haris ka wari sanarami. Mamanaba aduna harai ngarang mana oja amagi phone paibadu aina uhobani. Haris na mu mana yon masai adu losin badi uhobra hanglai. Maduda mamanaba duna mu hoi ai uhowi adubu mana di
Wahai hai ba loidringai Harisna gunna gi mamanabadu khubang tharaga sauna harai singnaba leiraga kari gi harakribano mathang sinda mu Harisna gunna da harai hojikti nangna nupi du ikai khumnaba manghalaga hatpani haibagi khudam changdam loina phangle aduna nang kaisu chenba yararoi somda Kiran su net academy da laktuna Sweta ga unarami Sweta na harai gunna du yamna phataba mini mana magi masak hek yengbada nungaitaba ma phaunaba tha khudingi sam style masu pangsin da sinbani Office ki computer da phone mana phi thongdaba video kaya yengba sida thabak tawriba nupi singi yengba nungaitaba asoiba video lona namba mayam sida aikoina upai leitadana mahapu police da aikoina complaint ama file tawbani mathangi sinda gunna na Saranya na lambi chatpada thingbagi CCTV footage adu pawda yaurai video adu so hojik viral amu oire mathangi sinamada pawmi singi mamangda nupi amana gunna gi maramda hairi ma aiga college pulakpani ma na ibu nungsibagi namada onai khibani mahak se yana phataba mini nupi singbu tekta kaidana lainaba moigumba sidi encounter da hatokadabani aduga paw amadana gunna gi mamaga macha nupi ga suicide taunaba honorable haina yaurai paw adu Sathyadev su yenglammi mathangi sinda Kiran amadi Haris tu wa tanari Kiran hairai ma se nupi da onai bagi jail da changluraga bail da muthorakpani Saranya se gunna gi macha nupi gi class teacher ni gunna na laptop ka computer atai ga sembagi school da toina chali maduda mana Saranya thengnari khabani crime adu thokiba numit aduda mana thabak loiraga chatkhraga magi helmet adu kaurami haiduna mu halakpada Saranya adu matomta leiramba thengnaba oigadoini asi haraga gunna na Saranya tanabagi sindu aikhoida ulagi aduga gunna na Saranya da call tauba aduga Saranya bu hatkibagi sinadu aikhoida uhalli Kiran na makha amuk tarai tanjadura wasmen su leitaba aduga mafam du khara lapthoklaga leiba oibaga madugi khudong chaba lokhibani mathangi sinda Haris tu Virendra ga unarami Haris narai mana ikai khumnaba manghallaba tungda photo video sing adu lobani Virendra nam harai masi yam sensitive oiba case ni hai singna lalong yalaga thijindaba yaroi mathangi sinda gunna du hospital la puraktuna layengni police na phu chaibagi asopan sing du yenglammi Roopa hoina doctor adu da hairibana gunna adu masada karisu thoidok asopa leiti haina sign tawbiu harami adubu doctor aduna mana phana sign tawrabasu x-ray gi report sina loina sengmu ulakani haina sign taw yaramde Roopa adu upai leitraduna doctor aduga commissioner ga wari sanhalami maduragi doctor aduna sumai tawrabadi magi career da yamna solakani maduna pumna maksi sarna phana bakra senbiu harami asigi matung doctor adu sign tawkhre si edu puduna ram ga Roopa ga sanglakpada gunna adu leiramdre hoji koithi thibada gunna su phangdre police amana changlaktu na hairai madam moina haibada gunna adu mapanda thoraklaga auto ama tongnaga chatkhre hai hoji Roopa adu matha yamna sare mathangi sinda oja mayam ama agitation tawri makok thongba oja amana sauna hairai police na tawriba thawong se yamna ikai ningai ni police force haibagi mahut thawa sadaba force haina mingon thopana farani mi hatpadu hek sibagi chairak pi rifauba class 12 ki board exam paper amata yenglaroi matang chinda DGP Srinivas Commissioner Virendra amadi SP Haris yauna press meet amata torame Srinivas na harai gunna bu nanthok khibagi dama police officer ani du suspend tawre aduga nanthok khiba mahaktu ta amagi manungda soidana fagani suspend tawbagi pawdu tabada Roopa amadi ram du thawai nungaramde amaromda Roopa gi di police sek oirakpadagi ihan hanba magi case ni matangi sinda home minister ga Srinivas yauba police team amaga unarami home minister na harai noina mabu faraga government gi ikai khumnaba hengat halle aduga amuksu ma nanthok hankhraga government gi ikai khumnaba si amuk manghalle kari gi noina mabu hek ubo mafamda kaptuna hatribano Srinivas na harai sir aikhoina adumak hek tawrubada human right commission na aikhoi gi mathakta wa hairakani home minister namu noi law and order ngakpa su ngamdre aduna loina resign tawge ga tawro government na noigi nateng kari su darka tadre Srinivas namu hapta amagi manungda mabu encounter da hatpa ngamdrabadi sir na haiba sing adu soidana tawge asi haraga Srinivas hoidu hogalaga thorai aduga mana call tawduna Adiyan bu magi office ta korammi mathangi sinda Adiyan du Srinivas ki manakta lai magi mana aduda Haris su phamduna leiribani Srinivas na harai hapta amagi manungda encounter tawraga mabu hatraba aigi resignation letter sita leire Adiyan na resignation letter tu amu pisilaga harai sir kari su wabi ganu ta amagi matam si sangmalle numit humni gi manungda department asigi ikai khumna badu hanjil hangani Srinivas amu madumagni aina hek pambasu nang hek darka laiba police force paisa ama hekda aina pigani Adiyan amu
suspend layriba police officer ani du case asi hek haubadagi yaujarakpani aduna team asida moi ani su lengdana lahenbiyo Shrinivasu Adiyan na hariba wafam du yarami hauji gari manung da Harisna Adiyan da hairagi sir ngahan du pressure na heman kibadagai phone da kari no khara haikra male Adiyan na adu gidi kari su khandre da adu gunagi mama amadi magi machanupi na lariba mafam du khangbra madu da Harisna makhoi su kanna thiri hojimaki di khangdre hairagi mathangi sinda battery du police station da Adiyan bu unaba lai madu da Roopa ga thengnarami Roopa na kanana honglakpada battery na SP unaba lakpani hairagi madu da Roopa na aruba meeting am tawi ngahak ngayu hairagi tanja adu da battery na Adiyan manung da leibu ure hojik Adiyan du Saranya halambagi video du yengi adu bu loiba phawba yengba ngamdraduna laptop adu khumjillaga hairagi lakadoriba numit humni asida saba tumba amadi imung manung phaw loina kawtholaka kanna honagadabani tanja adu da Adiyan na battery leblaga leibu ubada kawsilami battery ka adu da hekchanglabaga Adiyan hairagi magi ming battery masu aikoi gi timasigi miyo amani aduga Roopa case gi matangda nangna mangonda loina hayu wadu tabada battery na hairagi haidrasu yarani noina haina khiba mayam do aina loina tahore asi hairaga airbag ama puthora i madubada Roopa du ngakna battery da yengi aduga ngasai mana lona tracker hakhiba gi sendu aikhoida ulai Adiyan amu nangi trick tu ngantan haurabra hairai battery na phone do mu puthokuna hairai gunna gi yumno na bagi nupa ama hospital du gi compounder oi male sir mana gunna du auto da chatkhre hairaga police bu lanna thajahan khibani asi hairaga photo adu uli Adiyan du nofet tawraga battery da I love you hairai battery su I love you tu hairai mathangi sindamu Adiyan hoi team du hospital da gunna gi yumno na ba mamana ba du unaba lai gunna gi mamana ba anbuna hairai sir ai magi marupne police sing na mabu encounter da hana ba wari tawbadu aina tahawbani asi hairaga mana gunna bu thadokhibagi sina du khoida ulai aduga mamana baduna makha amuk tarai ma gaiga adum sanamiнаrakpani aduna ai kari tawdoino khangdabadagi mabu thadokhibani sir Adiyan amu karigumba mana nangi isanda rape tawrame haina khallo nang mabu thadokadra anbudu haipet maithong du maksilli aduga hairagi sir ma Kerala chatkani hairambani karigumba mana call tawraklabadi ai soidana paw bijarak Adiyan na anbubu thadokro hairai aduda ramna sir mase yamna chawkhattaba Islam area dagini aduna thajaba yaba natte aikhoi gi custody da thambana pharoidra Adiyan na adudi nang hairibasi chawkhatpa mafamda leiba mi khak thajai natra mana guna thadokhribadu sel gi natte mamana ba ama oiribagi thadokhibani masina adum mase karma misakno haiba khangba yarabani ramdu makha tarakhidre anbu su adum thanam lei mathangi senamada Adiyan ga Roopa ga wari sari Roopa na hairai sarga Saranya ga yamna nangnabra mana awaba tarba mikupta sarda call tawramnibadu Adiyan na nungaidana mu aina phone du pairamlabadi kaisu tawramdabasu yabani amarumda mana laikhidabadu aigisu asoiba ama leirabani mabu halamniba misakadu kaidawnungda hingna thamloi mathangi sinda Adiyan Roopa battery Haris amadi ram punna wa khanari Adiyan na hairai gunna du Kerala da kanana mateng pangni bajano Roopa na mu hairai kaigumma mana Tamil Nadu da leiramlabadi irai laina phagani khanduna ma Kerala da lotpa chatpa oirmasu yai Harisna madudi oiramloi mana lotke khallabadi Chennai ga khara naknaba Andhra da lolabasu yai tanjadura battery gi phone da gunna gi mamana ba anbu gi phone lai battery na phone du law thadoi anbuna Adiyan ga wari sapa pami hairakpadura law thaduna sanarami anbuna hairai sir gunna gi yam close oiba marup ani lei matam pupada moi pulap chamin thaminabani magi mamana ba ani dusu aina ukhidaba numin mari ni shure Sathyadev na ikhang khanghaudana call tawroklaga gunna gi ichan ga imaga maramda hanglapani maduda aina gunna ga punbra hangnubada mana phone du thamkhibani Adiyan na Sathyadev ki number adu anbudagi laurammi anbuna makha amuk tarai sir kaigumba mahak tu nangi imana ba oiramlabadi aina sar hoida paw piriba sumaina piramgadra Adiyan na mu kaigumba mado aigi ichanupa oiramlabasu hujik aina tawriba asiga chamana na tawgani Adiyan ramda phone adu track taw haibaga battery na hairai sir phone du off laikhre aduga icon kon active oiriba mafam asina ignore gi samudar khongbaldani noina di mabu under amadi Kerala chatpagi wa khanaringai madi inak nangna nungaina leiramle mathangi sinda Adiyan gi team du phone aduna active oiramba mafam du da lai team khaidongnaraga haukhiban min marini hi thangpham asida kakhalактaba hi kaya leige check tawrami battery ga Roopa ga ama pulame Roopa na hairai sarna nang yam thajai se karigino battery na ai se huran ba oibaini aduga ai se puksel su yam sengba aduna nang su aibu thajok battery na ahal amada numin marini sigi manungda hi thangpham asida kakhalактaba kanagi hi lei hain hangnami maduda ahal aduna hairai dharma gi hi du halaktri mana aibo diesel pura o harapani nangna kai pamnibna
मागी वादुदा बैटरी दु याम हरावरमी होजिक अमु अध्ययन गे टीम अदु hi amada tongduna lai moina sangsilliba mission adugi matangda somda commissioner Birender da pau pirai Birender na masu DGP Srinivas ka lairi pau khangalakpa lekonu harai hojic moi ki hi adu dharma gi hi mana yaurai ngasagi haladuna dharma da phone tawduna harai hojic police sing lagle aduna khudong thiba tadana ba nangi hi da yauriba nupa ahum du surrender tawhalu wadu tabada gunna amadi magi mamana ba ani du phamlambada ki hawalaga lot khre Roopa Ram amadi Haris tu dharma hi adu da songshinduna makhoi bu thiri tanjadu Ram gi mangaksham da gunna na thang tham khre adagi adhyana khuka pikapa gi battery na tawriba mong du video namlamme somda su Roopa na magi mamana ba ani du su phare tanjadu da gunna na Ram gi mangaksham da thang thambadu Roopa na uramme Adiana Roopa da gunna gi thang du thadaraga surrender tawhalu harai Roopa na thang adu thamna ba haibada gunna na sauna harai aina chatpa khuding noina adum inaba ai court ta chatlaba tungda surrender tawgani Roopa na mukasu Ram du thadu aduga court ta haining bawa du hayu harakpada gunna na sauna harai ai police thajade noina nongmai khulai pairaga lalaga aina kamai thajagani Adiana Roopa da mu harai magi thang du thamlaba tungda wari phajana sasi hayu maduragi Roopa na gunna da aikhoina nangbu karisu tawru hairami adubu gunna na harai aina mabu thadolaga noina aingonda kari tawrakani ai khangde nongmai du isingda thadau natrabadi magi mangak soidena kakkani hojik amu Adiana Haris ta harai Haris nangna investigating officer ama oina mahak asi mihar paduni haiba 100% confirm oirabra maduda Haris na oire haina khumnai wadu hekta baga Adian du phamlambadagi hawalaktuna hi adugi mapanda thoraklaga gunna bu makokta kapkhre hojik gunna du long haitharadi aduga mafam du makta da sire Adiana DGP Srinivas ta mission adu pung nimphuni bangi manungda loire haina pau tamnami maduda Srinivas na Adian da nangi namak yamna chokthokse harai hojik mafam kaya da police sing bu thagatpa phongdongnarakli aduga protest tawramba oja sing adu so moi gi khongjang adu handokre Adian bu miyamna lei chaiduna taramna ui hojik police station da mulai Roopa na harai sir masi ta sengna ai gi training amani pung nimphuni bangi manungda encounter tawraga hatpa haibasi world ra khwaidagi thuba death sentence oirongani Haris na Adian da onsillaga nokphet tawraga harai numit tarani tumpham chafam khangdan leiraga gunna bu phakibani aduga nangi shot amana credit pumba nangi oikre Adian na noklaga aina kaidawnungda aigi mingchat kidama encounter tawde aina tawribasidi victim aduda achumba wayel phanganmani masi police amagi tawda yadraba mathauni aduga masigi encounter asi ekoi pumbana Saranya da tawimal utpani haina khansi masida harau tayamba phongdoktabagi thoina aigidi maru oide khalle hojik somda mo encounter adubu yaningdaba uttuna protest tawri nupa amana harai sumaina encounter sum tawrabadi mamai thangda achauba problem ama thorapasu yai wayel bichar tawba haibasi court na tawgadabani tanja aduna nupi amana mo harai Sir, masida kanana wire bizar tawgani haibadu mathau tade misak to sibra matik chai kaiguma mahak to aigi mangda leiramlabasu aina mabu halaga jail da changlangani tanjadro nupa amana stage ta kakhalaktuna ngasagi wangang leba nupa adubu mihar pabu support tawi haiduna phurami police na khamdolaga nupa adu police na phaduna pukhre hauji amu encounter adugi matangda justice Sathyadev na lusingba human right commission na supreme court ta inquiry tawnaba file tawbadu pawda yarakpadu Roopa na urami Mathangi sinda Sathyadev yauna human right commission gi team nang gunna gi mayumda laktuna magi mamana ba amadi kairo leikai gi miyoi singdagi statement kya lorami mathang sinda mu human right commission gi office tani Sathyadev changlatuna hairai misi adu hek thokpa numit tagina gunna bu phaba numit tu phawbagi thabak thawong sing adu kumna yengsillu hauji amu Adian du Sathyadev na magi manakta inquiry tawnaba kawrami Adian na hairai Sir, encounter adu tangai phadana tawda yadabagi tawkhibani mabu phage tawbada mana ulakpa mawongdu sir su uramlagani isa ngakthok chanaba mabu kaptuna hatkibani masina loijare sir Sathyadev na mu ngasai makai record tawribadu lefhalami adudagi mising adu mapanda ngahak leina bairami mising adu hek thokhibaga Sathyadev na Adian da makhataru hairi Adian hairi mana Chennai da lakchaba nupi amabu ikai khumnaba manghallaga tamthina hatopire masidabu aina yenglaga tumina sum leithokadra encounter da tawribase mi do harpa natte criminal amabu dandi pibani aduga tawribasi matung tarakpada crime amuk thoroktanaba lokhatpa khongthang amani aigi wakhanna khalakpagi matung inna thabag adu pangthokhibani Sathyadev namo aina nang kauribasi encounter adugi matangda debate tawsi haina kawba natte aina nang kauribasi di yamna maruiba wa khara haigi haiduna kawbane nangna encounter gi namada hatkraba gunna du micham oirambasu yai Adian namo encounter gi matang si police khaktana wari ligadabane aduga just na tagadabane Sathyadev to haipet saurap tawna harai
adudi noina hairibasi gunna si sex addict ni man nupi singi na tai chada ba photo sing nammi aduna mana chance phangbaga Saranya du ikai khumna ba manghalaga tamthina hatpani natra maduda Adiyan na hoi harai Sathyadev namu noina khangada ba mana gunna gi atopa nakal ama leiri mahaksi yamna chawkhata ba Islam area dagi ihan hanba engineering graduate loiba misak amani government na satra da pitharakpa laptop sing du mana yadraba matamda selama da laudana sembane mayamgi paw photo phojin tauna ba WhatsApp group ama su semi mana group aduda Saranya da kari haina kawi khangbra mana sister haiba wai se senabane asi haraga group sara du Adiyan da ule aduga amu gunna gi appointment order adusu Adiyan da ule aduga Sathyadev na makha tarai mihat adugi numitta mana Hyderabad da interview ma yawki Adiyan na nolaga sumba khudam changda masi kyamuk pambiri ai loina semlake Saranya gi phone du gunna gi nakta leiramni bani mana ikai khumna ba manghalaga halaba tungda photo video sing adu lobani aduga mana hatpada sijanaramba khulai adusu magi dukan dagi phangki bani hauji khudam changdam kayam pambiri Sathyadev namu Adiyan nangna case asi thijin banatte nangna Chennai da lakpagi asobu maram si gunna bu hatpani nangwanda moina ulakpa khudam changdang simadu yenglaga nangna case asi gi char sek pubaga pungni funifa gi manungda encounter adu tawkhibani nangi nakhut adu hojikti kokpa ngamnaroidaba paapna susinduna leirabani Adiyan namu nangna adumna haibibagidamaktadi yamna thagatsari adubu aigi oiba information da ngasi phawbada misam amat aina encounter tawkhidri Sathyadev na asumba haibase lolaga leiba yadabane mathangi sinda Adiyan na Roopa da call tawrai aduga Saranya siba numittuda gunna du Hyderabad da interview chatli haiba khangbra hairai Roopa na khangde harakpada Adiyan na WhatsApp ta tharakke company du da call tawraga details atu lauraga ready da thammu ai lambi da lai haraga call adu thamlammi hauji Adiyan na police station he yoropaga gunna na job interview yaurubagi CCTV footage atu play tawhali madu ubada Adiyan na hairai masada tension anxiety su amatta leite yamna nungai na ui psycho killer ama natrabadi crime ama tawruraga sumaina ingna kaisu leiba ngamnoi Adiyan na gunna na Hyderabad chatkibagi travel details tu pami hairai hoji amu Adiyan du Saranya sifamdagi kapapka photo sing adu yenglaba tungda mangonda police sing adu na hairakhiba evidence mayam du wakhalda khallaga kokanna thadari tanjadu haris changlatuna kai kai soiba leira hairai maduda Adiyan na kaisu thoidopadi leite adubu yamna pikpa asoiba amadi leiba mali haibada maduda haris na asoiba amata leite haina thajai khumlai Ram namu sir masi sexual predator ni mana nupibu sexual harassment tawbagidabak jail changluraga bail da thadorakpagi record ni yengbiyo Adiyan na si adu munna yenglaga hairai bail dagi mabu loktholiba du kanano haibadi khangbra Ram Roopa amadi Haris tu karisu khumde Adiyan na makha muktarai mabu loktholiba du Saranya na ni sida yauriba si Saranya gi sign ni noi si phau hek udabro noi bu karamba police no asi haraga sauna file du Ram gi maida lakna langsili aduga Haris ta yenglai Ram na amuk sir aikoi soikre pressure mayam na henmandana masimadi uzhaudre khumlai Roopa na amu sir moi ani lambi da marai tawnaba video adugi matung inna mana harassment tawi haibase mayek sengle Adiyan namu video du kanana pirakpano kamai tawna phanglakpano haina hanglakpada Roopa na check tawge haram laga ka du gi thokre hauji Roopa namu atopa makha taba police sing da footage tu kanana pirai hangbada khangdi haina khumlai aduga police amana amu courier da tharakpane harai hauji amu ka amada changlaktuna police amada video du kanana tharakpano yanghambadadi address yauramdre Adiyan na sauna Haris ta yengtuna harai investigation da asuk yamna asoiba leira sipau nangna gunna bu 100% mihatpaduni haina claim tawba tanjadra battery changlaktuna harai gunna du train da di chalamdre mana Koyambe dugdagi Hyderabad fau bus da chatpani asi haraga CCTV footage tu ulle Adiyan na gunna na bus tongbodu 5:30 PM dani aduga Saranya da call tawribaduna pung kaya dano hangbada maduda Roopa na mangaga minute kundani harai Adiyan na harai aduna takpadi gunna na Saranya da call tawraglibadu school dagi natte bus station dagi ni hauji Adiyan na crime scene adu maki wakhalda sagatpadu ekhoida ohli aduga mo harai aikhoina mi hatpadu di nantho hankhraga misam abu hale aikhoina tawribadu encounter natte asyengbadi murder ni matang sinda Chennai press club ta Sathyadev yauna press meet tawrami Sathyadev na harai police na praja amabu mara lai leite leblaga encounter tawrabadi court asi leirubagi kanabana karino reporter nupi amana mo harai sir adudi case amagi trial asi sahi ni phuni pa tonthabasidi kaisu kaidi haigadra magi waduda mayandu nui Sathyadev na mo harai case amabu sahi ni phuni pan changhanba aduga case amabu yamna thuna pungni nimphuni fanda loishenba animak asi amata fatte matam chana achumaran pangthokta ba haibasina asumba adubu nathaibaga chamane aduga amuksu thautok amaga mari leinana yamna thuna achumaran haibasisu asoiba mayam ama lagani masina tasengna chumba wafamdu amuk phumjin khibasu yai
aranba haibasi achumba khaktana maithiba piba ngamgani hojik Adiyan du Saranya sikiba mafam amadi computer lab ta su laktuna nauna yengsilli aduga nakanda police kharana mihar pasu hatkre crime du su loigre aduga mana mafam sida lagliba du kari marangino haibasu yauri Adiyan du hojik masadu nungaifam khangdre mahakna misam amabu hatkre haibasigi wakhalda pothafam khanglamde hojik amu police station da gunna faraga interrogation tawbudugi video du Adiyan yengli interrogation adu police amana nangna nupi adu ikai khumnaba manghanduna hale haibagi khudam changdam loina leire nang chenba yararoi naral si nasana yajau adu oirabadi nangi mihachi khara hanthabasu yai maduda gunna na crime adu mana tawkhiti hairai wahai du tabda video adu Adiyan matang adu da post thamalle somda muk Sathyadev yauna atopa miyoi kharaga watanari gunna na police ki ngakta thang thambagi video du su yengni nupi amana hairai Sir, video sida gunna na wa khara di hairi adubu police na video asi thadorakpadadi ma khol thoktre Sathyadev na adudi ekhoina lip sync technician aduna gunna na haribasi kaino khangdong na batausi madu su kanagani aduragi nupi aduna try tawge hairi sida lip sync technique haribasi audio ama hapsilaga chil lengni baduga chanabra yengbaduni nupi amana amu Sir, Saranya siban numitu gunna du mafam aduda laite haina ekhoina khudam madu mayanda utpadi kai kai Sathyadev na hoi maduna gunna mara laiti haibagi group oibadi yagani adubu tawriba encounter adu fake encounter ni haina utpa yanaba aikhoida karamba khudam changdamdi leire nupa amana mu masiki encounter si miyam amadi government gi pressure dagi tawba oiramasu yai Sathyadev na madu yade police department da fana pressure leiresu moina achau asang politician singi mathakta encounter amukta tawde moina encounter tawriba sidi matu sonba mioi kanglu khakta dani masigi thawong asi aikhoina lefan gadabani Mathangi sinamada battery ga Roopa ga Shweta gi nakta laktuna wahang pahang tawrami maduda Shweta na mana hek khang gaidi chi da iduna pi khrabani makha taba karisu khangdre hairai mathang sindamu ngasai khonjel thoktaba video adu khonjel hapchilaga tarami khonjel adu da hairi bana ai kaisu aranba tawkhite court laglaga sarena tawge hairami tawriba video adu ngasai gunnaga punna hi tongminna khiba mamana ba ani du su leiri bani Sathyadev na mamana ba ani du onsilaga hairai numit adu da man haikiba wahaidu asira maduda mamana baduna mani harai hojing nupi amana amu harai masana surrender tawrage haira phawbada encounter tawriba sidi human right pu khongoina bani mathangi sinamada Sathyadev na wa ngang badu pawda yarai pawdu Adiyan su yenglami Sathyadev na hairakli bana gunna bu hatkibadu 100% fake encounter ni madugi report athubada court langkhalagani lana tawruba police officer singdu court laktuna pakhum pirakadabani Mathangi senda Adiyan du Sathyadev gi yumda lae Adiyan hairai nangna haikibadu aigi khutse paptana sure haina haiba natra masigi papsi ai kaidawraga kokani khangdre tanja adu da gunna gi machanupi du ising puduna thorai adu ubada Adiyan ngaktuna lairingaida gunna gi mama su amuk thorai ngahan makai mangkre haina lairiba gunna gi machan amadi mama du Sathyadev ki manakta leiramne Adiyan du haugalai Sathyadev na mu hairai Police department na gunna bu hinganduna thamba yaba mi nati haina khanbagum magi imung manung sisu samasa sina hingduna leiba yaroi haina khalle aduna aina mayamdagi makhoi bu lapna lotlaga thambani Adiyan du gunna gi mama gi manata sanglaga hairai ai choikre ai bu nakhunmangna kaptuna halo nangi penda ba awaba singdu hek koktri fawba ai bu kapu asi haraga nomai satorakpaga Sathyadev na khami gunna gi mama na kaplaga hairai noina aigi isabu hatopi bata nattana mihatpa amadi nupi bu ikai khomna ba manghalli haina maral amuksu sibiri aikoina kari aran ba tawkhre nangna sana pa mama tawkhre khallabadi aigi isadu icham chambani haina miya mangda utlo kariguma madu nakhoina ngamloidaba oirabadi magi mangphamgi hek nakalda aikoi busu phombiro Adiyan amu adumna haigano aina wasaktuna haribasini sapchaba khudam changdamga loinana gunna bu mara leiti haibasi aina soidana utkani hojik amu Adiyan ga Sathyadev ga punna famle Adiyan hairai report adu court pisilabadi investigation as lepkhinaba maram ama oirani aduna matam khitadi pibiyo aina mara laiba misaktu court soidana sinagani mathangi senda Adiyan na Saranya siba numittagina gunna phaba numittu phawbagi school dagi Saranya gi yum phawbagi CCTV footage check loina tawnaba hairami maduda ramna Islam area oibanina CCTV leiti hairai maduda Adiyan na ai sukhangi yamna di leite punna CCTV kya lei khangmra maduda ramdu ika tawbaduda Adiyan ma khamu tarai nang siek tawdri natra sumba macha macha soirak phasidaini kesida soiba kaya laklibase kusu panba mina oidaba ngangloi senjaw waiba midi huraloi madi terrorist ni madi joker ni sumaina thijindana bhamna saba mayam sinane thijinbada soiba lakpase
Police akhoi di nakal amata da lepa yade bhab tarabra hojik CCTV gi footage sing adu yengnuba matamda nupa ama singnaba yam mawongda chatpadu urai police amana CCTV footage tu kablaga video du maramda sugaina hairai footage asi kakan colony dagini aduga video asi Saranya halab matung numit 30 leireba matung dane nupa asina chatpada makutta bag ama su pairi aduga amu man halakpa matamda di makutta karimta pairakte man halakli basi school lom dane hojik atopa footage ama mu ulaga hairai footage asi hojikki video aduga chamana ba numita record tawbani aduga video asi manak nakpada leiba welpam amadagini Roopa namu car dagi kumtharakliba nupa asi yamna chexili mana masak se camera da udana ba honari aduga license plate sichu fake ni aduna masi yam chingnaningai oidra sar Adiyan khutta pairiba light re aduna screen da kaplaga hairai masida chingna da ba haiba leite mahak ase mihar padune haris namu masak su udaba mi se kamdauna mihar padu oigadoribano aikoina bhana saraga hekta haibadudi asoiba mayam ama lakani taha habikinu sir Adiyan namu forensic ki evidence singdu ulau haiduna battery na ulai aduga Saranya sifamduda pass thaba plastic ki pot adu ngasai CCTV ki footage da uba gari manududa su yawbadu Adiyan na hairami Adiyan namu khadarai crime scene da fangba fingerprint du Andhra Pradesh amadi Telangana police da thako hojik police na fingerprint du check tawbada hanuredi koba contract killer amaga chanarami hojik Andhra police da battery ga Roopa ga su lai maduda SP aduna hanuredi gi wari lirai mase tongan ba huran bagi case mi hat bagi case aduga mi pha bagi case ta chenaba misakne tongan ba thabak sing asigi mana red su tongan na sai adubu hojik phawgi oinadi magi mathakta rape case amata di leitre ma si katapa da yamna power leiba misakni aduna hai singna section na to head constable Srinivas Rao na noigi mateng soidana pangani mathangi sinda makhoiga Rao ka unarami Rao na hanuredi gi yum taklami numidangi matamni Roopa ga battery ga tu hanuredi gi yum manakta lona lumnaga hanuredi lapadu yengni adoga battery na chegi plane ama saraga recorder ama hablaga plane adu building adu gi ahoba madalang sille mathangi numita battery na magi poiman ba drone masadu hanuredi gi yum manungda paishilame ready na phone wari saribadu kanano yenge haiduna nangna paishilobada ready du mai onthora padura ukhiba tare haiduna drone adu prap paithorai tanja adu Roopa na battery da ready gi mi thorakle phakini cheksilu hairakpada battery na ma phana ba mi poktri hairai aduga yang khalakpa matamdadi nupa ani leptuna leinambaduda ma bu phana ba mi pokti pokla male hairai hojik battery du ready gi kamuna phaduna pukhre ma phakibagi paudu Roopa na call tawduna tamlamme hojik battery du magi mamai du electric so du da thangjinduna kakhange tawringai gari ama laktuna mai gi koliba box adu da thomdatlame gari thoraliba du atai kanasu oiramde Adiyan oiramne hojik Adiyan na leiriba miyam du fugairami battery su mateng pangsilai ready na sauraba yot ama paiduna Adiyan da thomlakke tawbada Adiyan haisingna khunna tablawna fakhre aduga ready bu taptaba makai fudarami aduga sin asi loisinduna nungdangi sin amu ulai harisna kanagumba amada phone tawduna wari sari mana phone da hairibana hoji inquiry kana sathari Mr. Adiyan na midu interrogation kana sathari harami hoji Adiyan na wahang pahang tawbada ready na harai mafam amadagi masak khangdaba minasu aibu call adum tawrai aina paisagi damak moina hairakpa thabak loina tawe aina mi su hali asi haraga Saranya na tongliba auto amaga tata tipper amaga thomjinnage tawbudu ulai aduga ready gi kholjena makha mutarai first attempt du fail oikre adubu moina di numit tumak tata hat katabani haina aingonda pressure kana pikhi adudagi aina magi tungsum inarakpada maha school da matomda lei haiba khanglakhi aduga aina plan pumbadu mafamdu da pangthokpani asi haraga ready na Saranya bu koitan tana duna YouTube na thomlaga ikai khumnaba manghangkhibagi sinsing adu ulai hauji Adiyan na mo harai nangi thabakti hatpa khakni aduga karigi nangna mabu rep tawribano ready na mu moina ibu halaga rep su tongna ba hairakpani madugi da ma aina extra sale su amuk phangi sir magi wadura Roopa na sauna ready bu khongpang na kauthari ready du chaina khangtuna makhata na mo harai nupi ama siramlabadi police na kari marangi na soiden hanakani aduna moina haibada rep tawrabadi case adu police na thuna close tawkhini harai madugi da ma aina mabu rep tawbani aduga moina mu phone ga hatpada senaba por aduga hapta ani gi matungda dukan adu da thamjilucho aduga helmet aduna school da thamjilucho hairakpani aina wasaktuna haidibani sir ai atopa karisu khangdre hauji Adiyan do interrogation room dagi thorai aduga ready du remand loktho hairame battery na Roopa da onsinduna madam encounter tawroi ko sir se change tawkhre mathang sinda ready du police gari kharana sena aduna purka lai moina lakpadu da gari amaga hek thaina bada bom ama pokhairai Changsinduna yengluba matamdadi ready gi mangak samduda athauba pot amana lenthalamadu ure ready du mafam du makta da sire hojik
DGP Srinivasna Adiyan hoi unarami Srinivasna harai hauzik miharpadusu sire noina hauzik investigation asi makha chatharaga kanano dandi pigadawribasi Adiyanna Hanure didi sumna sel piraga mi harpani adubu crime asibu tholiba mi adudi police department asibu ko ngau ngau hollaga nungaina leiri kaigi mabu aikona lemna thaga doina commissioner Birendra namu sir aikoi khara khaktana police department si ko ngaure haibasi khangmani aduga mana pumnamak se miyamna khanggadawre tawriba thawong sidi isagi imang thijabaga chamanare matang sida ma hairibasi Adiyan buni Adiyan Srinivasa onsinduna mu Sarna case asida aibu pusin birapani aina kamdawna mayai chabukta tokani Srinivasna mu aina nangbu tha magi matam piri kaigumba soiba ama hek laglaba aina investigation asi matam supagi oina close tawkhrani Adiyan mu piriba matam aduda ai soidana investigation adu loisingani sir Mathangi sinda Adiyan ga Roopa ga loinana ngasai gunaga Saranya ga marai sandanabagi CCTV footage da yawba mafam adu yengsinba lai sum lakpada makoina anakpaduda CCTV camera ama urami aduga sum yenglakpada net academy gi poster sign thetpadu urai asumna makoi net academy da changlatuna Swetha ga unarame Swetha na harai sir na haidu sume masi ai khoi gi CCTV footage ni ai kumna mu yenglaga update tawjarake mathangi sinda Adiyan du net academy gi mapu oiba Natraj samna net haraga khangnari manupa asina asowa function singda wa ngang khibagi video singdu YouTube ta yenglami mahanga sum yengbada government ga net academy ga crore lesing kun manga gi deal ama sign tawkhibadusu video da thengnarame mathangi sinda Adiyan magi nupi Thara da WhatsApp voice message sam tharai Miss Daisiga Tauraga Saranya net academy gi matangda kai hairamba lay amukta thidorau aduga Roopa da su Adiyan na WhatsApp voice ama su tharaklami aduga voice adu da haraklibana Saranya gi nangna chanaba amadi teachers union da net academy gi maramda hanglu harami mathang sinda Thara amadi Daran ga loinana Miss Daisigi nakta laktuna wari sare Daran na video su record tawri Miss Daisina harai smart student scheme da thadarakpa tablet sing adu yadabagi semnaba Saranya na net academy da call tawki asi haraga Saranya na call tawkhibagi sin adu flashback on hangalaga ulai adubu net academy na di tablet sing adu semdi hairaki aduga new model upgrade tawbagi na tablet amada lupa 50 ni hairaki Saranya na manager da phone connect tawbirau haibada sorry haraga phone adu kakhathlami madang sin namada Saranya na puramba school adu laktuna Saranya na protest tawkhibagi photo yawba album du yenglaba tungda Roopa na photo sing adu puduna lai aduga Adiyan da ulami protest adu da gunagi masanupi Chitra su yauri Adiyan na photo adu puduna Sathyadev ki mayumda laktuna gunagi mamaga masanupi ga unarame Adiyan na photo adu karam kanda kapano net academy gi maramda kari khangni haina hanglai gunagi mamadu Sathyadev ta hape jengi maduda Sathyadev na akhang bakai hai ko haina ingit hape tawbadu da wari li bahurai ai lairik haite adubo ai gi isa ani sidi lairik ta mabuk ning changi asumna sinasi flashback ta hangalaga ulli gunna na Chitra da hayangwai kari oiba pami hanglai maduda Chitra na nangna engineer oirabadi aina doctor oigani haina khumlai sigi matung present da ulaktuna gunagi mamana makha amuk tare coaching gini haiduna lakpa nupa aduna hek aikoi yumda khong thangjilakhiba numittagi noroki komda kumbaga chap manarakrabani asi haraga flashback ta mu hangalai net academy dagi lakpa nupa aduna harai nangi nachan sidi yamna sonkhre sumai tawradi net exam pass tawbaga ngamlaroi doctor ga amata oiba phanglaroi adubu aikoi gi premium package asi sumna tagi lupa lakh tarukni wadu tabaga gunnagi mamana thoraktuna lakh taruk to di karai dagi lawruni harai gunana mu coaching adu buyarabati exam si soidana pass tawgadra nupa aduna mu net academy gi success rate je 100% ni khangbidrabo mapalamdagi professor mayamna takadawribani aikoi gi class si buyaraba adum Dr. Chitra haina koba yarabani gunagi mamana mu aina haise tari ratra diranam adugi amba seldu kada dagi lawdoino nupa aduna mu adugi di aikoina noigi damak bank loan sinbigani thagi EMI adum thiba yagani gunagi mamana mu noi napa lalaga seldu thiga doira aikoigi kokthakta adum tarakladabani mamana phana hairabasu gunana machan bu coaching yaholame Chitra su online class tu ahan ba thawai yawna yawrami adubu khara leiraga moigi class ki pressure duna henman bana phajana tumba chaba tawdabadagi masadu ware mathangi sinda Chitra adu mamana halakpada TV yengduna lerambaduda mamana TV remote mullaga sauna harai nabungna nangi damak sel taptai tingduna honari aduga nangna thawai isa sade mamana nganglambaduda Chitra adu thawai nungairamde hauzik Chitra adu mathang sinda school gi class ta uidingai ojana makokta laringna thomlaklaga school da tumba laglira haina chairai aduga mathangi sinda amu net academy gi online class tu Chitra ihai hainadana yawrami
Maduda class story bo Ozaduna Nathwa Yaudi to Karino Haibada, Citrana Bhavtabang Amdre Hari, Matuki Ozana Pituna Sound Hire. I did Pazana Tagli. Adubu English Kanga Batu Nangia Swebani. I guess Webenate. Adumina Taurabadi Kanana Kanga Hayawai Anaba Mayama Nangi Kuta Shibasu. Matangi Sinamada Citradu, Samudra, Tungtaduna Susat, Taunaba Tam, the Tama Torapada Saranyana Urami, Pantaba Tauduna Saranyadu, Citragi Manaka Kana Sensilei. Citradu Mamana Nanki Buai, was asking the Serakiba Mayam to cook the something Singlaga, ising the Hexon Target Taubaga, Saranyadu Yokshilaktuna, Makuta Yali, Aduka Karino Toriba to Haina Saranyana Hari. Citradu Kaplaga, Oza, I coaching class keep pressure Mayam to Kanbangamdre. Asiharaga Matangi Senda, Saranyadu, Gunagi Yum the Laktuna Wari Hari, Nakal the Mamaga Masanga Sulady, Saranyana Hari, near Academy Toribasen, Nam Tangne, no the Bengo Lauraga, Moina Oi the Padaba Toriba Mina. Atoba mi mayam da su tawkrabane akhoi na moibu lemna tharoidabane matang sinda Saranyana lucingduna satra amadi mama mapa khara yauna net academy gi office mamangda protest tawri Citra su yauri matang sinda mu gunna tu net academy gi office da laktuna sound hairai bengna di senpham sing adu net academy da loina thakre hairai aduga akhoi na makhata na lairik tamdraga kari gi sum EMI thi doino office tu da lera manupa manam hairai contract inakibada maye sengna yawbani noina coaching makhata na yawjararoi hairebasu sales sing adu refund tawroi haina hauzik present day da mu ulaktuna gunagi mamana makha mu tarai makhoi gi coaching duna maram oiraga isanu pisu lairik makha tamkitre aduga isanu pasu sen mangle mathangi sinda battery na laptop ta kaigumba khara yengna batungda Adiyan bu kauduna hairai guna phaba matamda police na magi laptop amadi phone su yauna phagala batungda Saranya gi semdok sadok laba photo video sing adu magi phone da transfer tokshin bani mathang sinda police station da mulai Haris Roopa Ram amadi Adiyan wa khanari Roopa na hairai hanure dina hairambagi matung ina Natraj tu lokhallaga interrogation tawbuna pharoidra sar Haris na mu hujik guna amadi Saranya na net academy gi mayokta leiramne haipasi khangde adubu maduna mi hatpasiga kamdongna mari leina gadoino Natraj na hanure di niekpani haibagi khudam changdam su amata leite Adiyan na kaigumba noina signari ba miduna guna gumba matu sora mi oiramnabadi pharaga noina media gi mangda noina mai pakpagi wari liramgani ne Haris tu makha taraktre Adiyan na Natraj phanaba warren adu ready de thammo hairai Roopa na hoi char hairai Haris na mo hairai ngai kho Roopa oiningba oisanu commissioner ga tanaraga tausi ai makha tana risks amata lawba ngamnaroi Adiyan na nokpe tawraga hairai ai mangonda private oina wa khara haiba pame noi mapan thokro asi haraga atai du mapan thokre tanjadu da battery na sarnangi kolom sida leire haraga kolom adu pisalai Adiyan na kolom adu thamlamnaga kok thokhiba yadra haina jere hujik ka manung dura tawriba mawongdu somda battery na semduna magi phone da loina urami mapanda lariba moidu punna yengli somda manungda Adiyan du karemna na nolaga isai ngangli sei sumgang lambadagi TV da video ma tharai video adu ngasai battery na drone tawraga hanure dina kanagumba amaga wari sanakhiba dugini Adiyan na hairai hanure di ka wari sari panu pasi khangbro adubo aidi khangi ke Haris Kumar IPS tawri basi internet call ni number di faba ngamdre adubo nangi phone gi IP address tagi fabani waisi haibaga somda mu battery na masada khodombi na thillaga noi masina takpadi IP address tawraga pharakpadu mana ni khangalibani Adiyan na mu makha tarai nangna hobe tawbada nangi yumgi wifi address sijanaduna call adu tawkhibani Haris na mu ai kamdongna masidagi nathokpa yagani khangi kanade aduna court oina thengnarasi Adiyan na nolaga aina tawba ngambasu nang khangliba natro asi haraga ngasai battery na piramba kolom dugi makhum tuda yariba button adu op toksilli adudagi somda mapanda phone da yengbadu ukhidre masina takpadi ngasai battery na thanambadu kolom na lamdare camera oiramle Adiyan na makha mu tarai aina nangbu mafam sida loisillaga court aina tawriba singdu chummi haina utpa ngame asi haraga Adiyan du sauna hagolaga nongmai satoktuna Haris da achumba haibaga thawai mangbaga karamana fai hairai hojiga mu asok tu cha puraga manung jangge tawbada battery na khamlaga kadai dano hangbada Haris ki cha pi doini haibada battery na madi ising oina thakrabni hairaga cha du man oina lawraga thai ngasagi pen da namkhiba button du on tawraktuna somda mapanda phone da amu uba hawraklami hojik sinna si flashback ta hangalaga Haris ki khonjel na hairai aina police orakli basi achau thabak tawnabani adubo chahi ahum aihaksi madugi ona taina bada office ta phamlaga thabak macha masu oina tawduna leiki aigi marup amagi mateng dagi aigi mateng pangbinaba
Swethaga unakhi. Hojik Swethana hairei. Kaiguma nangna thak wangba pham pairakanda aibudi kaukhinuko. Swethana haina duna hojikti Harisna pambadu fangle. Aduga magi khonjelna background da mu hairei. Mana pangkhiba mateng dugi laman oina magi thabak ama tawbiyu hairaki. Saranya gi case tugi matangda ai pressure na henmandana case tu yam thuna loisinba pamkhi. Adubu ai khoina investigation tawrubadadi karimta kanaba phangkhite. Matamdudani Natrajna Saranya hatkibagi wari tu tamlakhiba. Mihar adu gunana tawbani haina sinnaba lupa crore ama pige hairaki. Karigumba gunna du encounter da halabadi aibu promotion su pigani mingcha su phangani. Aduga kaigumba thabak adu pangthoktragana hana gi adbaina office ta phamlaga thabak maja masu oina tawbadu oina lehengani hairaki. Maduda aina CCTV footage tu thadoraklo aina thokpa sillagi haina moida haikibani. Housing mathangi senda Harisna gunna gi laptop tu phalaga maduda yawba Saranya amadi atopa mama mapa kharana net academy gi matang da haiba video khara tu kakthatlammi. Hojik amuk sinna si parjenda ullaga Adiyan na hairai. Natrajna pumnamaksi sinbani haibasi nangna proof oirani. Aduna amuk crore piraga nangbu hanaba soidana mi amuk nelaklagani. Madugi offer do dinang yaroidro. Sathyadev encounter gi mayokta leiribanu haibadu ai hojikti khangle. Masi pumnamaksi noigumlaba police sinani. Asi harga Adiyan na Haris pu kautharai. Mapanda leiramba mayam du pakhana sensilai. Hojik amuk Adiyan na Haris amadi Natraj tu phanaba warrior adu ready thamu hairakhlami. Mathang sinda Swethagi yumda Adiyan ga Roopa ga lai. Atopa police sing aduna mapanda lehelami. Swethana nungdangi pung 6 matungdadi nupi ama interrogation tawba haibasi yade. Aduna aigi ukildu unaba pami hairai. Maduda ngasai Harista interrogation tawkhibagi video du ulakpada Swetha du pungangai. Swethana wa pumba haige tawgadabu record ti lobinu hairai. Maduda Adiyan su yarami. Hojik mana wari liba horai. Aduga sinna si flashback ta mu hangalai. Swethagi khonjena background da hairai. Net Academy si India gi oina khwaidagi phaba coaching center amani. Adubu Natrajna maduda penba oiramde. Lamdam sida lairiba satra khuding Net Academy na coaching piba pamlammi. US investor meet tagi ekhoina $2 billion investment su phangki. Online coaching loans tawbadu ahanbadadi phajana mai pakhi. Lairaba singsu loan lauraga moi gi macha masu sing adu ming chalhanki. Adubu online da lairik takpadu angang sing tu gyan amata taba ngamlamde. Mama mapa sing tu loan gi EMI thiba ngamdaduna tangkhai da tokpa kaya su yawki. Hojik background gi khonjala tu leplaga Net Academy da mama mapa khara laktuna moibu thina ngangba aduga sel chi uda wada panbra sel su hangadabni aduga makhoi su phajin gedabani haina mama amana sauna hairai. Swetha gi khonjena mu makha tarai. Aikhoi gi business down jamna chalaki. Natrajna plan ama silaki. Mana education minister unaduna government school gi angang singsu coaching pigani haina themjinki. Minister to government school bu privatization tawbada ayaba pirubagi media amadi opposition party na kihanki. Adubu Natrajna khudingmak man handle tawge haina minister da amuk themjinbiki. Aikhoi gi khudong chanaba honabada government school gi chhatra khara aikhoina miyamda lana uhankibani. Government school na kaidawnungda afaba education biba ngamoi haina miyamda thajahankhibani. Adudagi smart student scheme du yenadana launch tawkhibani. Aduga aikhoina crore lising kunmanga gi senthang phangkhibani. Adubu aikhoina government school singi mingchat thianba video viral ohenbani haibadu gunna na khanglakibani. Aduga mana viral ohenbada saruk yariba kangbu aduga aikhoiga sel thanabagi details tu aikhoigi server dagi mana khangkhibani. Mayam du mandil nairaktanaba mabu aikhoina aranba charge kaya tawsinduna police ta phankhibani. Matang asidagi aikhoina khangle madudi mamangda gunnabu police na pharaga bill da Saranya na lokthokibadu Swetha hoina sillaga phanba oiramle. Hauji background da Swetha gi khonjena mu makha tarai. Saranya su aikhoigi asoiba puthoknaba honnabada yawi haibasi aikhoigi lawyer dagi khanglakpani. Net Academy gi pressure khangba ngamdaduna susat tawkhiba satra singi information su mana loina khongatki. Mana smart student scheme su lefanaba high court ta case phawba tawkhi. Ngasai makai flashback ki sin sing adu utlaga Swetha gi khonjena wa nganglambadu leplaga flashback ki sin adu makha tarai. Hojik Swetha ka ukilamaga unaduna yamnaba selama sinari aduga mathang sinda Saranya du Net Academy da laktuna Natraj ka unarami. Nakal da Swetha su leiri.
Natrajna hojiki matamdadi entrance exam haibase lanphamga chap manarabani aduna aikhoigi net academy gi coaching yawba haibase tangai phadrabani hairai Saranyana entrance exam sina lan oirabadi masida asopan nangdoribasi lairaba upai lejedraba satra ngakta oidoi natra masigi project asina phajana makha chatharaklabadi satra kayam sigani haiba khangde Natrajna amu Saranya mi khudima yanaba purakpada mamal loina leine nangina mamal kyano crore ama natraga crore ani Saranyana sauna nanguma lairaba satragi I suppa nakhoigumana mi khuding selna laiba yai khanbani nangsu tawriba thabak mayam sigi mahai soidana nomodi phanglakani asi haram laga Saranya du thokre ma thokhibaga Natrajna hairai maga yananaba upai sidi mahak ase loisenba nattana upai lei sigi matung sinda Natrajna phone da Soithaga wari sabadu ulai Natrajna Saranya du loisin khraga police na sibagi maram thirakpada aikhoi da chingnadana mong la taw hairami aduga hojik Saranya hatkibagi sinadu amu ulai sigi matung amu ngasai Soitha na sel sinakhiba just aduga gunnaga unabadu su ulai gunna na hairai aikhoi na khudam changdam pumba loina leire aduna masi lemna manghanba chumde press ta chatlaga haphalurasi ukil aduna amu yengo police ka press ka si thajaba yaba natte aduna aikhoina court ta oina thengnarasi sigi matung Natrajna Soithaga amu unarami Natrajna sauna hairai ai ha business natana atopa kari amata khangde maduga sigi matung da amu police na guna phabagi sindu utlaga flashback adu loisilli aduga hojik present da mu ulai Roopa na Soitha da onjin duna hairai nangbo nasana aranba ama tawkre haina karimta nungaitaba phawdabro Soitha na tawribasi crore gi business ni kaisu laitaba oza amana business asi mang tahanaba honaraga yengduna laigedaba nat Roopa na Adiyan da onsilaga moi si lemna thagumsi Adiyan du karisu khumde hojik Roopa ga Adiyan ga du hawgalaga thokpa hauge tawbaga Soitha na hairai noina karisu tawba ngamloi upai ama natraga upai ama tawraga Natrajna business hingnaba adum honaragani noina office ki security du phawraga chatpa ngamloi Mathangi senda Adiyan net academy gi security mayamadu phudabadu ulai aduga mana security ama kinna thinmada Natrajna phamliba kadugi thongi glass adu kairaga tai aduga Adiyan du Natraj ki nakta changlaktuna phammi Natrajna hairai nangna sida permission yaudana thong thugairaga changlibasi nangi achauba soibani Adiyan amu criminal unaba lakpada police na permission lawbagi mathau tade tanja adura ukil khara changlaklaga makok thongba ukil duna anticipatory bail du Adiyan ki mangla thammi Natrajna amu Saranya siba matamda aisu mat India gi wangmada laiki flight tickets ki record immigration stamp sida loina leire yengo Adiyan na achumba haibase kuina lotuna leiba yaba natte masa matomda adum thokchara kadabani Natrajna amu adumak phana oiduna so aina pumnamak loina losingani Adiyan na ukil sing aduda amu onsilaga hairai noi mayam sigi marakta khwaidagi haisingba ukil si karambano ngasagi anticipatory bail pikhiba ukil aduna hainingniba wadu karino koithoktan hayu hairai Adiyan na nofet tawraga anticipatory bail na mi amabu phahandabadi ngammi adubu wahang pawhang tawbadi bail sina thingba ngamde haibasi khangdabra kaigumba moina police na tawriba thabak asida cooperation pidraba FIR ama palaga amu phabagi rasu lei natra hauji amu Adiyan Natrajta chanaba tawsi haibada hawgalakte adudagi ukilda monsilaga kaigumba police ta cooperation pidraba pairaga laktana singba yai natra asi hairaga Adiyan Natraj pu furit color du pairaga chingduna puthorai Natrajna ngasagi ukil aduda mangak illaga ingit tawrami Adiyan ga Natraj ka thokibaga ikan kanadana ukil aduna kanagumba amada phone tawkhre lipki mapanda hek thokke tawbaga message labagi makholama tarai maduda Natrajna Adiyan da nangi message ni yengu hairakpadagi Adiyan yengi maduda Natrajna nangi transfer order oiramgani hojik nang case asida investigate tawbasu yararoi tanjadu da Adiyan gi phone dum lai maduda DGP gi call ni hana Natrajna hairai Adiyan call adu pairaga tawribasi karino sar haibada DGP na karigi mathak thongba sing taklamdana phaba chatlino hairai Adiyan phone du nakongdagi hape thangdolaga Natrajta yinglai Natrajna usitana hairai nangna kaidawnungda aibu office ki elevator lalaga puthokpa ngamloi asi haraga Adiyan bu thokro haina Natrajna khutna sign tawrai Adiyan sir tawriba singse khangna karino amuk sar hoina tawbiribasi DGP na amuk nang mafam du thadolaga lakpana pumnamak aphab oigani
Hauzik Adiyan du upai leida mafam adu thadokuna thorai. Natrasu sauba hemanbana Adiyan na magi furit pairaga singki haiduna furit adu mai thadoklammi. Mathangi sinda Adiyan ka DGP Srinivas ka unarami. DGP na harai magi mathakta karigumba ama hek tawrubada minister ki kon lakani. Case asidagi mai laithokpana department asigi afaba oigani. Adiyan na, sir, Natraj na Saranya hanaba hanu ready du selfie duna nekpani. Aduga gunabu maral sinaba honabada Natraj na harista sel sinabani. Pham asoba paiba police amadi politician singsina criminal amu kannaba kan honari. Minute kontragi manungda court na anticipatory bail su amu pire yam excellent oikhre sir. DGP namu yam emotional oikhinu Adiyan. Nang hairi mayandudi police akhoi gi yengna ba thaba ngaktani. Aduga moina nangbo economic offense wing da transfer tawre. Mafam duda leiraga nangna praja miyam gi seba tawrabasu adum yaida. Adiyan do phuk hogalaga hairai noin aibu thamningba mafam da thamlabasu aidi hana oikhiba police adum oigani. Kanamtana mabu aigi khuttagi kanba ngamloi. Asi haramlaga Adiyan do thorai aduga nauna transfer tawraliba mafam aduda lai. Nazima na economic offense wing da lakpa case mayam do Adiyan da ulai. Adiyan na tapna hairai Nazima sigi case singchiti kon ingna tawsi ekoi hauzik sina taba yamna chawba case ama loisina honasi. Nang net academy ki maramda phajana khanglaba hairai. Maduna Nazima na manga hairai. Adiyan na makhamuk tarai. Net ki chairman Natraj ki company kya lai foreign da sel kyam thadaba bank ki balance amadi loan ki senpham na singba kayam laiba aduga net academy ki financial details pumna athuba da pami. Nazima du hoi haraga hogalaga thokpa hobaga Adiyan na khamlaga hairai. Case asi officially thijalabasu aikhoi gi office ti sida oiraroi. Mathang sinda battery na mafam ama thirame maduda moigi office oirame. Hojing mafam duda Nazima ga Adiyan ga lai Adiyan na Roopa ga battery ga Nazima da masak taklami. Makhoi ani case asida unofficially mateng panggadroribani hairami. Hojing makhoi phamna ga wari sari Nazima na hairai. Net academy se edutech company ni aduna kamdauna moigi mathakta aikhoina thijingani. Adiyan na set fund scam sing asina kari maramgi economic offense oiribano. Nazima na mu moina investor singda moina invest tawkhiba senpham dugi 150% phangangani haina lana hajinbagini. Adiyan na mu Tamil Nadu da sahi amada private amadi government pullaga medical seat lising tara khakni. Masidagi henba yaba natte. Adubu Natraj na satra lakh tara henbada mana makhoi loinamak doctor ohengani haiduna mana fees ki namada lupa crore khongkali. Masidi economic offense na tabra. Roopa na amu aikhoina net academy ki mathakta thijillaga kamdauna Saranya hatkibaga mari leinana Natraj pu dandi piga dawribana. Adiyan namu smart student scheme du phajana hek mapung phana chalai khibada chaitheng phanggadoribasi sel thum sotharaba imungi chhatra singni. Saranya na punsi loi khibadu hariba asidagi chhatra singbu kannaba honabadani. Aduna Natraj khak dandi piba natana smart student scheme sisu muthanaba honagadabani. Maduda da Saranya na laikhidabagi wahan thok phangkani. Hojing net academy gi mathakta thejinba haurai. Net ta hana thabak tawramba mi singchu khatuna wahang pawhang tawri. Nupa aduna hairakpada mana hana net academy da thabak tawba chahi aduda chhatra 35 suicide tawraga sikhi. Kari maramdagi siribano haina thidana moina case sing adu namsinduna thamkhibani hairai. Mathangi sinamada battery du net academy da thabak tawba mi saduna mayamrakta yaushinduna Natraj na wangang liba sing adu lon video namlaktuna Adiyan da ulami. Adiyan na hairai moigi wari sing adu da ukil ama senari. Adubu hoji khawba ukil ado kanano haiba khangri aduna athubada mabu thinaba taw. Battery na koithi thirakpadagi ukil aduna thabak tawriba mafam adu khanglami adubu ukil adudi suti lawkhre hairai. Mathangi sinda battery ga Roopa ga punna lairi. Battery na net academy gi advertisement gi si ama ullaga sida yawribasi kanano khangbra hanglai. Maduda Roopa na doctor engineer IAS oikraba net academy gi chhatra ngaktani hairai. Battery na mi sing adugi photo du kaplaga online da koithi thirami madudagi mana karigumba khara thengnabadagi Roopa da onsinduna hairai. Photo asida yawriba moi ahungi manungda amadi modeler ni. Maduda Roopa na kamai khangno hangakpada battery na mana set iba chap manaba brand adu masu setli hairai. Mathangi senda battery Roopa Adiyan amadi Nazima du Sathyadev ki manaka lai. Roopa na hairai sir net academy gi advertisement mayam do loina fake ni. Battery na mu modeler city hek ubada mayam na su pamna bani na chhatra singsu singsilli
aduna moina modeler du net academy dagi haukiba satra sabani aduga amu satra singdu moina ming chalhallaga fee sing aduna EMI da thianbani hauzik Sathyadev tu haugatlaga marker ama pairaga whiteboard ta bats ek haina iraga ek sigi matang da hairai masi economic offenses ki maramda thijinaba semba akhanaba ek amane ek asigi section 21 gi matung ina miyam da pi khiba thajaba adu manghan ba yade haibasini academy adu da mingchan khiba miyosing aduna kaigumba complaint tawraklaba adu oiba tarabadi academy aduna miyam da pi khiba thajaba adu manghalle haigadoribani adu oiradi case asi ekhoida hena khudong charani adhyanamo karigumba complaint asi aduki matik yamkhrabadi ekhoina case asida investigate tawba yarabani adubu hujimaki oinadi chitragi complaint sikhak ngairi aduna ekhoida complaint mayam ama lakpa darka tari Sathyadev namu mani madumangni bats ek sigi tonganba mayamga manadaba ama hairagadi minam lamle haibagi proof ama piba ngambada minam liba misak adu chahi 3 jail da laigani aduga case adu tara oiragana chahi 10 jail da laigani aduga karigumba case masing aduna chama oirabadi chahi 3 jail da laigani mahagado sidi fawa jail da lairagani hojik mathangi sinda net academy na minam biramlaba mama mapa mayam ama pulami maduda tarana hairai kaiguma noina complaint tawrabadi SP sarna action lokhatpa yagadoribani nupi amana hawalaktuna hairai aikhoina complaint tawrabadi moina yumda gunda tharaktuna aikhoibu kihangani adubu hujikti SP sarna aikhoigidamak leplabadina ai case ama file tawragani nupi amana amu aigi su sahi 37 ki icha nupi ama susat tawkhibani aduna aisu case file tawgani hojik mama mapa mayam du mathang case file tawgani loina hainaraklei mathangi senda Roopa ga battery ga du moina ngahange thirakliba ukil adugi manakta laktuna ukil aduna gunna ga mamangda unakhiba ki video du yenghalli Roopa na magi numai du satolaga table da thammi aduga battery na harai kaigumba ukil du wa ngangdrabadi numai sian aduna wa nganghallu haina SP sar na harai ado madam numai si loaded oiraba natra asi haraga sin adu samjillaga Roopa ga battery ga du mapana thorai Roopa na Adiyan da call tawtuna hairami Sir, mana haibada document mayam du sarga unaraga soidana pige harai ai magi number du share tawraklage mathangi sinda Natraj ka Sweta ga unarami Sweta na harai Adiyan na kaigumba achauba plan ama tawba male Natraj na moina aikhoida maikai khuding dagi landaraklabani na aikhoi su amuk moina tawriba adumaina tawba tabne mathangi sinda Roopa ga battery ga du gari ama da tongduna lai Roopa na harai kaigino nangna case asida thawai yauribasi battery na mu mi atai na aibu huran ba oina urabasu SP sarga Saranya gana aibu icham chamba miyoi amagumna ubi hoji amu Adiyan ga ngasai gi document sinagi haiba ukiladu ga unarami makhoi ani na se chang du sinagi haiduna bag adu khutka paina ba hawrakpada ukiladu na khuttu thadoktana maning hallaga yengi maduda Adiyan su yenglubada singna ningai oiba nupa khara laibudu ure hoji ukildu mafam amada phammu hairami Tanja aduda Adiyan gi phone du nupa amana call tawraktuna nang hana siba pambra natraga nangi nupi hana siba pambra hanglai Adiyan wa maset ama phongang phone adu kai asomdagi phone tawrakliba nupa adu miyoi kharaga tawduna Adiyan gi nupi Thara bu hatpa laglibani makhoi hojik fencing adu kansinduna Adiyan gi yumda changlai Adiyan gi nupi Thara di tumduna leiri somdasu Roopa ga battery ga na tongduna laliba gari aduda auto amana thomjilai somdasu Adiyan na yamba mising adu amuk mathang phuba haurai aduga asomda Roopa hoida mi kharana attack tawbudu amu ulai Roopa na gari dagi kumthaduna nupa sing adu phuba haurai madu ubada battery du perman khituna khuba khui tanja adu auto gari ani da nupa khara amuk khulai paiduna lai aduga sinasi amu asomda Adiyan na mi mayam du phuba du ulai somdasu amu ngasai gi nupa sing adu yum manung yosilai aduga sinasi asomda Roopa amadi battery na mi sing adu phuthabadu ulai aduga amuk sonda Thara na tumliba ka adugi thong adu ngasai Adiyan da phone torpa nupa aduna hangdokpada Thara na nupa adugi makhongda nomaina kapai madudagi amuk maga langminaba atopa nupa amana thang satorokpada Thara na nupa dusu amuk nomaina kaplammi adudagi atai sing adudi chenkhre ngasagi nupa adun amuk Adiyan da call tawraga nangi nupi si nomai kapa amukta lefallo hairami adubu Adiyan na sangsar si da laiba karamba nupi na mai nupa na haiba tabage magi nupi na loina ngambani kanaroi haraga phone adu phatkai hauzik yamnaba miyandu Adiyan na loina phuraba tungda ukiladuga mu unarami ukiladuna harai sir Swethana maru oiba khudam changdamgai aingondagi loina laukhre Saranya na thakhiba parcel aduda loina yaurabani aduga kaigi sarna aingonda torture amuk tawribano
Wahai du tabada Adiyan du ngakna parcel haina soli. Ukil aduna makha amuk tarai. Guna na hairambada parcel adu sarda thakre hai. Mathangi sinda Nazmia ga Adiyan ga DGP Srinivas ki manakta laktuna district mayamdagi mama mapana net academy da thangalakpa complaint mayam du puduna lai. Adiyan na hairai lupa crore lising anini moina scam tawramni basi. Masi lairaba mayamgi ini mana suplamli basi. Aduna huji mabu lokhatpa yaradra. Handakti DGP na ayaba du piraklammi. Mathangi senda net academy da police mayam ama changlakpadu Swethana CCTV da urami. Adu changlakpa ubada Swethana mi amada call tawrami adubu network signal amata phanglamde. Swethana Natraj ki nakta changlaktuna moina jammer khinkibadagi signal amata phangdre hairai. Aduga ngasai mamangda Natraj ki nakta lakpa ukil aduna karigumba moina farabadi bail da thokke hairabasu mande phawba ngaidaba yaroi hairai. Hujing Nazmiana police kharaga loina changlakuna lemna chatpana afabo oigani haina Natraj da hairai. Madudagi Natraj to hogatlaga makoiga punna thorai. Makoina lip adudagi mapan hek thorakpaga Adiyan to phamlaga leirami. Aduga sak kaglap hairai. Hujikti kanantana kanbang ngamlaroi thora us. Adiyan na hogatuna Natraj pu fruit color da pairaga singduna puthoraktuna police ki gari da haptuna pukhre. Mathang sinda Adiyan Sathyadev Najima amadi atopa public prosecutor oriba ukil amaga phamduna wari watai tawri. Maduda Sathyadev na hairai. Yarabadi Natraj na satra singi sel singadu refund tawnaba sillu. Maduda ukil aduna mana ngamba thakta honnagi hairai. Madudagi ukil duga Najmiya ga moi ani thokre. Huji amu Adiyan na thawai nungaitana laibadu Sathyadev na kaidawrage hairai. Maduda Adiyan na hairai. Natraj na Saranya hale haibagi khudam amata su phangdre. Adubu aina di gunna gi imada maya mangda gunna bu mara laite michamni haina utkani wasaklamle. Mathangi senda Natraj na police custody dagi phone tawraktuna public prosecutor aduda sel taptaina piyu mande numita bail da thokta yadabani aduga aikhoigi plan mayam si amata soiba yadabani hairami. Magi wa adu soidana pangthokani haina Swethana thajaba pirami. Mathangi senamada Roopa ga battery ga du parcel hafam da laktuna ngasai Saranya na thaki haiba parcel tu gi matangda hangbalai. Nupi amana hairai noina hariba date aduda Saranya na parcel tharambagi recordti leire. Aduga mana tharamliba parcel si Adiyan dani. Address lalambadagi amu return tawrakpani. Battery na parcel aduda yaribadu kaino hangbada electronics ni hairai. Battery na parcel du mathau tare puthora u haibada nupi aduna kanano kaigi parcel adu sinaduino hairai. Adragi battery na sauna ai police ki assistant commissioner ni aduga laglibasina Roopa aigi assistant ni hairai. Battery na adumna hairakpaduradi nupi aduna deliver tawkhidaba parcel du gi laifam hairai. Hojik godown da sangduna deliver tawkhidaba electronics item mayam du pulap puduna lai. Somda amuk Swethana public prosecutor du da sel taptai sinarami. Hojik amu battery na ngasai purakpa parcel singdu da yawba hard disk mayam du mathang check tawi. Asum tarakpada masa su ware. Adubu mamai thangda Saranya na wanga magi video yawba hard disk tu thengnare. Hojik Saranya na smart student scheme bu muthana bu honaba guna makhoi ani na net academy gi aronba lalungdu khudam ga loina na puthokna bu honaba gi matangda video semkhiba adu thengnare. Aduga video adu da Saranya na hairai. Guna ibani na khongalakliba khudam changdam sing adu sar gi mafam da video siga loina na tharabani. Hojik Adiyan guna mara laiti haina utpa yanaba chapchaba evidence phangbadu da yamna haraurami. Adudagi mahangna battery da onsilaktuna apamba ama hayu soidana pigi hairai. Maduda battery du nofet tawraga amuktang nungsina konmiyu hairai. Maduda battery du haugatlaga Adiyan da kolhan ge tawbada khangaudana kaplakpa nongmai maru amana battery gi tungda palammi. Asengbadi nongmai adu Adiyan da kapakpada battery na haugalakpa mapa chana duna mangmonda pankibani. Adiyan nongmai satoktuna Roopa da langlai. Roopa na panthaba tawduna thongnau hangdolubada sniper paiba nupa ama urami. Roopa na nupa du kaptuna halami. Hoji battery du mafam asida sire. Roopa ga Adiyan ga su thamoi sokna kaplammi. Mathangi sinda Adiyan du battery gi asiba masa lawba laklammi. Tanja du Natraj na phone tawsilaktuna usitana hairai. Nangna ai phare haiduna case ase nangna ngamle khanganu aidi hayeng bail da thokrani. Nang chu sahi ani gi matungda retire tawgrani. Adubu masigi case asidi sahi kun hena laithok lesin tawraga leirani. Aduga police na di case asi sahi amagi manungda loina kawkhrani. Aduga mu mogi macha masu singdu doctor engineer oinaba sembiu haina inakta adum laglani. Matamdu yoroktri fawbudi ai
tuminna leikibadi yai aduga simasu khangjellu India gumna education gi power asida thajaba lam mayam ama leiri aduna aigi branch sing asi prithi sintungna sandokani nang amadi nangi ainduna aigi samna ma phai ama phau thengba phangloi Adiyan do yumda halaklaga wakhana ma munna khalli ngasai Natraj na hairakiba wahai amadi Saranya sikibadu ningsingli ngaya khallaba tungda magi laptop tu hangdoi aduga daranda call tawduna hairami aina video khara thakibani nangna YouTube Facebook Instagram na singba social media gi anauba account sing hangdolaga share taw aduga video asi kadai degi lakpano haibadu kanamta ta khangan ganu Adiyan magi nupi amuk phone pahalu hairaga makha tarai ai media da direct chatlage wa du haiba loidringai tarana kaisu khalunu pangthokadabatu adumak taw hairai hojik video sing adu dharana loina saithokuna viral oire Saranya na net academy gi jaitheng phanglamba satra singi mama mapa unaraga namkhiba video sing adu su yawramne video adu su pawda yawrakle hojik somda mu Adiyan pawmi singi mangda wa ngangli Natraj na connect tawraga net academy gi mayokta thabak tawrubagi Saranya bu khatkibani Harisna Natraj tagi sel charaga oida badaba khudam changdam mayam tawraga guna bu maral sibani guna di icham samjabani Saranya gi case ta ma kaisu mari leinade aduga guna du hatkibagi damaktadi aina imung manungda lale ngapiyu haijari karigumba ai ki thakta thijin mana singba tawninbasu ai ishana yadaba leite mathangi sinamada Natraj na education minister da call tawbada call adu kapthalai aduga sinamada education minister na pawmi myam mangda net academy to thingjalle aduga sarkar ga yana se sign tawkhiba adusu khudakta gi tokle haina phongdoklame hojik swetha amadi harisu police na phagalle mathangi numini Natraj tu court ta puna ba sem sare ma thorakpada mayam na mabu kaptuna hat khro haina su lauri police gari na Natraj bu puduna thauba horai somda public prosecutor adu laktre aduga Natraj ki maikai da leluba ukilan sina ngasai Natraj ki manakta anticipatory bail purakhiba ukiladuni mahang na harai asuk luraba case asida public prosecutor adu laktre aduga Tamil Nadu gi miyam pumbana Natraj ki mayokta su laikre aduna case asi atopa state ta hongnaba Supreme Court ta petition amasu file tawkhrabani aina Natraj pu bail bibina ba haije bagaloinana case asi su yaithopiyo Adiyan hagotuna harai your honor handak Natraj si bail pirabadi ma atopa country da soidna chatkragani aduna aina police department gi maikai degi bail asi pibidana ba hajari somda amuk police ki gari mangda media gari ama thauduna live telecast tawribadu Roopa na lefan na ba hairami hojik amu somda court ta Sathyadev na hairai Saranya ga gunagana net academy na lairaba imungi angang singi punsi manghan ga daure haibagi khudam changdam kaya phangkhiba aduga Saranya na maha khodong thiba tadore haina video ama nambaga pung ama leibaga mabu ikai khumnaba manghan batana tana tamthina hatpiramba satra mayamda namthak tawba Saranya hatpa aduga guna bu maral sijinba crime ama gi mathakta crime ama Natraj ki crime mayam si loibasu naidre aina hajariba mayam asi aina lankhat chakriba report aduda hapjarabani maral lejadraba guna bu encounter da hatkibadudagi case asi thijinbada yamna chawba asoiba ama laikhrabani aduga hojik Natraj bu bail pirabadi atopa achawba asoiba amaga amuk tawrabani aduna court na masi sungya yafam thokte case asi phajana thijinduna court asina crime asida chenariba misak asibu khwaidagi chawba dandi adu bibiyo mahai haibase laita lairaba imungi di future ni masi sendaw paiba singi business onthopigano mipong khudingmakta education amadi wael asi chamana na phangnaba tungda mara laiba misak amabu encounter da halu haibasu tokhigani aduga aikhoigi aingi oiba system da thajabasu hengalakani ngasai Natraj yawba bus adu court yorle adubu bus adu da driver na tana kanasu yawramdre police aduna court ta changlaktuna just aduda Natraj na thokre haina pawtam lammi maduragi court ki room adura lariba TV adu tharami thaudo aduga mari lene basing adu pawda yaropadu mayam su yenglammi hauzik sin asi amu flashback ta hangatuna ulai Natraj yaropko bus adu lambi gi nakal da laiba godown macha amada thaujilai aduga amu gari amada Natraj bu puraga Roopa bu khut punduna phabadu ulai hauzik present da mu ulai hauzik Natraj ki foreign passport singchu loina thingjinkhre Adiyan tu sauna court ki room dagi hokotuna thokre somda amuk Natraj tu airport charpati yaroi haiduna helicopter thorang tawduna thanamle helicopter asi tonglaga amu jahaz sijan aduna chaningba country amada chakhinaba plan so loina magi kangbuna yarpot loiramle Natraj na helicopter da kakhatke tawbaga helicopter gi makhol tai haiduna Natraj su yengkhalai helicopter adu mafam du da khamlaga Adiyan du kumtharai Natraj ki manak changsilaktuna Adiyan na handcuff puthoraktuna hairai
Sarenda tawro jail da lairabadi nang thawai phauti hingba yai adu natragana nang mafam sida siragani apamba ama khanjaro Natrajna nongmai paiba mayam ama su lairi aduga nangna aibu hatkani na dab tawriba asi haraga Natrajna Adiyan da kinna thilai nongmai paiba sing adusu Natrajna changlaktana hairi hauji makhoi ani kanna funare Natrajna thang suri ama paiduna Adiyan gi namgan amadi pambom da lenkhre adudagi Adiyan amuk Natraj tu phuthaba horai Tanjadra Natraj ki kangpu amana Adiyan da nongmai na em torokpada khonglai thuna Adiyan anupa du kaplag hat khre Hausik mafam dura nongmai kanna kamnare Adiyan makhoi phanayam su hale Tanjadra security force laktuna Adiyan gi mateng panglami asum kamna bada security force ki maikai da su asiana yaure Hauji amo Natraj mathom da ngai sillae Adiyan Natraj pu phana ba hairami aduga senna du loisellaga hauji ulakli basi tha taruki matungdane High Court na aroiba rai adu lauthokle Saranya amadi Patrick harpada Natraj jenare sida Patrick haribasi ngasai ki battery aduni aduga masi proof su loina leirebani na mahak asi punsi chupa jail da leiba haina rai asi tare aduga net academy ge lanthum pumba company asina sohan khraba imung sing aduda sendoi ga konana piba haina court asina order thokle hariba court ki warep sing adu Natraj na TV da yengbani Haujik Adiyan du Natraj ki nakta laktuna yam usitana hairi aina nangbu nara laire khangba makeup tuda kaptuna hatba yarabane adubu nangdi adumaina irailaina siba yabanate nangna lairaba mayamdagi doctor engineer ohengani haiduna namthak tawraga khomgat khriba senpham adu aduki mati yame nangna maram oiraga angang sing adu thabak phangdraduna delivery khara chat aphang aphangba thabak khara su nangna mama mapa kaya ki asa thugai khiba tawkhriba phatraba mayamdugi matungina nangse supnagi nongmai maru amada loiba yade nangdi jail da lairaga yamna wana nongma gi tapna tapna sianbana matik chai mathangi sinda chitra du tarana school da thinbadu kulai aduga atoba sinamada Roopa na battery ki mangpham da laikatuna nongaitna leibu ulai mathang atoba sinamada National Police Academy da Adiyan wa ngangmadu ulai Sathyadev su police mayamdugi marakta phamduna lairi Adiyan hairi Andhra sandalwood lalonbagi matang da police ki encounter da miyoi kunsire siriba miyoi sing adu uyan ba singni crore ki karbar asi magi network si aduki matik yame masida smugglers police politician amadi forest department phau yauribani sumba aina yada ba thabak asi lepna ba honabda government da pressure yam leirakpa matamda moina achau asang singbuna ngak senduna thamlaga uyaliba miyoi sing asibuna encounter tawduna hatopani aduga police na hairak toisi moina smuggling gi mayokta akan be action lawi harakani magi wadu da Sathyadev tu nope tawi Adiyan makha mu tarai praja singna problem ama lakpada khwai thajana lakadoriba mafam si police station dani aduna bu police ta nongmai sinari bani kaidamung da ikhoina khanthadana nongmai si sijana roidabani police haiba se punsi kan bani makhoi asi sadan banatte magi wadu da police mayam du khuba khauna khurai aduga Sathyadev na Adiyan bu konsilami asumna film asi matang swaida loisille aroiba oina explanation si matang da comment amamam thamiramu